मैम याउसंगी कोई चनबा अखोई सिंगटिक्सना मैम की दमकता केस ओइना ₹1000 खुद पाइदन लेजरेको मैम अदुम अखोई सिंगटिक्सी से मैमना गिफ्ट अवे तौ मतमदा प्राइस फंगी फंगदे मैम तौने हैबा तारे अदो अखोई थमोइसिना तौजबनी प्राइस से अखोइना स्टोर अदुम चटपिरगा अदुम लौबियो सेंग अदुम हाइजबनी को अदो मैम अदुम से प्राइस से खुदोंग चादे लौब खुदोंग चादे खोत्रे सिंगटिक्सी लाख मथौ ताइ खोले हाइबा लेबा तारगसु केसु काइदे नत्रगसु अदोमना खंबा कलेक्शन से लाक्पीरगा अदोमना अदोम गिफ्ट अवे प्राइस से क्लेम तौबिगे हाइगसु याइ केसु काइदे मैम अखोई खुदना पाइजरिबा लुपा लिसिंग अमा से सिगिसे अखोई गिफ्ट अवे प्राइस पिजगदोइनिको अदो अखोई लेजैसे अखोई बिस्नीपुर डिस्ट्रिक्ट की मनुंग चना लेबा अखोई मोरांग लमखाई को मैम स्वाइसे मोरांग लमखाई हाइबने अखोई मोरांग लमखाई से मैम खंबा कलेक्शन से मैम मिंग तानरमने हेना खलिको स्वाइगी अखोई मोरांग लमखाई एरिया की ओइनदी अखोई सुमाइना फ्री फिरोल सुमाइना चाउन योनबा हाइबा तारे अखोई दुकान लेते सेंगना हाइ कांदि को शोरूम लेते स्वाइददी अदुना मैम दुम अखोई मोरांग लमखाई की अखोई चिनाव सिंग दुम खंबा कलेक्शन साइसे दुम खंगनरमने हेना खलियो मांगसो खना संगाबो निमिता अखोई लाइव साजगिबने अदो ngasisu haiba tare yausanga mari lenana yausang amadi cheraw baga mari lenana semester ki team lakchari mo asida khoi gi yausang gi oiba anoba items kaya ma haiba tare ko myam khoi gi adom bungai duna le haiba tare adom myam changmina si case price wena ₹1000 thamjaga duni ko myam adom na case wena lojage ha kasu yare natraga su adom na mafom asidagi khoi lupari sing ama word oiba khoi gi free firol lobige ha kasu yai kaisu kaide अदो अदोमना खंबा कलेक्शन लाखिबा तारे लाखबिरगा लुपा लिसिंग अमा से मैम क्लेम तौबिगदबनी को गिफ्ट अवे प्राइस नि मैम कमेंट शेयर तौरे हाने इबिरामो अदुगा ngasi gi live से शेयर तौथोकपिरो अदुगा दाव याव मिय अमा से लाइव से लोइबगा खंजरा कदोइनी को अदुगा मैम लोकेशन से मैम दा ताकचरके अखोगी मोरांग लमखाई को मोरांग लमखाई आगे से मोरांग लमखाई लेरे असोम नाकन चखिगना कोइ टोंगलाव बि चखिगदोइनी को असोम मनिंगोम चखगना अखोगी इम्फाल हाइदगी गदोइनी अदुगा सोम नाकंदा चटपीरगना अखोई मोइरांग बाजार हाइबा तारे चखिगदोइनिको अदो मैम सिगी मयाई सिदा हाइबा तारे मोइरांग बाजार चटपगी लंबी की मयाई दा हाइबा तारे दुम खंबा कलेक्शन सने याम चावना थारगा लेरबनी मैम चंगमिनरसी मनुंगदा अदुगा करी करी याउसंगी ओइबा अमदि चेरावबगी ओइबा करी करी अनोबा आइटम सिंग लाके हाइबा मैम पुनि येमिनरसी अदो चंगमिनरसी को मैम चंगसी खंबा कलेक्शन से मैम ममांगदा खोइ लाक्चबा तमदा खोइ सुमाइना ड्रेस से पेक थनबने दो हंदक लेरिबा आइटम्स मैम से ममांगदा लेहौदबा कया मा हाइबा तारे पेक थन गा याव लेरमेको अदो मैमना शॉपिंग तौबा लाक्बिबा तमदा दुम सिंगटिक्स की मिंग पनबिरो अखनबा डिस्काउंट कंपलसरी लेगदोइनिको अदुगा ngasi gi live se share tauba comment share tawre hana comment tawra kamioi ama khatangda khamba collections ki market dagi ₹1000 khoi cash price thamjari ko मैम price claim tawba ka biganu ko ngasi gi live se share tawbiro comment share tawre hana comment tawbiramo aduga adomna lising ama sigi mapu oiba ngambre yengbiu haibam thamjage khoi brother sinajara ge lupa lising ama se ko giveaway gi price oiga doini aduga khoi gi microphone hapsin jage यारे ओके अदो अखोगी ब्रदर मिंग अदन थंबियोने मैम दा आइना बदि खंगजरे मैम ने हेना खंगनबा हाइबा तारे को आइगी मिंग जे हेमा मनोज कुमार सिंह को मैम ने मनोज है सुन खाइबिरे को मैम ने खंबाय नुसिबिदे खंबाय से सुन कौबिरे को हाइदि खंबा कलेक्शन सिंग मपुनी ना खंबान नुन थोले हाइबा तारे अदो ममांग दा खुइना लाक्चब मतम दा आइटम से अदो किमदि याम हवे हाइबा तारे अदो हंदक लेरिबा आइटम मैम से ममांग ले हवदुगा अमता मानदबा माले कमायना तौदक थंबियोने मैम दा आइसे हांगबा कुइद्रिबो को अदु मतम दा विंटर सीजन की गतंग हांग थमजबने हंदक से समर की फुल पूरा थमजरबने नुपा अंगांगी सही मंगा दे हौरगा सही 3 फोकी मथक हाय तारे निको अहल अंगांग खाक्तन लोइन थमजरबने लोइना बक सही एकदम अंगांग से सही खरा पाखंग मचा फारकबदगी हाइबा तारे को एकदम सेट पे याबदुना अहन फौबो सेट पे याबगी को ड्रेसिंग मैम अखोई खंबा कलेक्शन सिदा मैम लेरे को अदो याउसंग अमदी सजिबु चेराबना लाकपदा ब्रदर ऑफर मैम तो भी हाइबा तारे को ऑफर मैम तो गोदोइनी 060 ना लाक्चरी से ऑफर मैम तो वे हाइबना लाक्चबनी नता अदो याउसंग अमदी चेराबना लाकपदा ब्रदर की थमोइदा कै फावे हाइबा मैम दा थंबियोने आइगी नुवाइबा हारगदे मैम ना हराव हराव लेमिनबा को सी याउसंग की हराव गुमै से मैम से नुवाइने याउजबा लेबा लेतबा थीदना होंग अचाउ सुम लेजबा मैम से को अदुगी खलगा इना हराव गुमै यमसु लाकदरे चाउना सेराव पैसे को अदुना निंगवन गी हाइगदरा पिबासिंग द पिबा खुदोल हाइतारे होय अदुगी से चाउनो ऑफर लेजरी कसिदा ओके तो तागदी याउसंग खतगी नते हाइबा तारे याउसंग थबल चोंगबगुंबा अदुगा याउसंग के तारे कोई बचतपगी हाइबा तारे को ड्रेसिंग नतना खोइ चैरावबगी ओइनसु खोइ इबुंग पासिंग दा खुदोल तंबा याबा को खोइ ड्रेसिंग खोइ खंबा कलेक्शन सब मैम पैदुना लेरे हाइबा तारे को अदो मैम सु लाक्तिबि यारे खंबा कलेक्शन लोकेशन से मोइरांग लमखाई को खोइ गेदो मोइरांग बाजार चटपगी लंबी दु उरने हाइबा तारे को अदो
ꯀꯔꯤ ꯑꯥꯏꯇꯦꯝꯁꯤꯡꯗ ꯍꯥꯟꯅ ꯍꯧꯁꯤꯒ ꯎꯠꯄꯁꯦ ꯑꯣꯐꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯀꯣ ꯑꯣꯐꯔꯁꯦ ꯁꯤ ꯈꯨꯃꯨꯛꯁꯤꯗꯩ ꯍꯧꯖꯔꯁꯦ ꯑꯣꯐꯔꯁꯦ ꯑꯣꯀꯦ ꯈꯨꯃꯨꯛꯁꯦ ꯁꯤ ꯂꯩꯔꯤ ꯈꯨꯃꯨꯛꯁꯤꯡꯁꯦ ꯑꯗꯨꯝ ꯂꯨꯄꯥ 500ꯗ ꯂꯣꯏ ꯂꯧꯕꯤꯕ ꯌꯥꯏ ꯂꯨꯄꯥ 500 ꯀꯣ ꯑꯝꯇ ꯎꯠꯄꯤꯔꯣ ꯑꯃꯃꯝ ꯊꯥꯡꯒꯠꯂ ꯎꯠꯄꯤꯔꯣꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯊꯝꯖꯔꯤꯕ ꯈꯣꯡꯎꯞꯁꯦ ꯒ꯭ꯂꯥꯏꯠ 10ꯁꯦ ꯂꯨꯄꯥ 500 ꯂꯩꯔꯦ ꯃꯌꯥꯝ ꯒꯥꯏꯗꯇꯤ ꯂꯨꯄꯥ 500 ꯑꯗꯒꯤ ꯁꯤ ꯄꯨꯃꯥꯒꯤꯁꯦ ꯑꯣꯀꯦ ꯐꯦꯔꯥꯔꯤ ꯀꯣ ꯐꯦꯔꯥꯔꯤ ꯄꯨꯃꯥ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯂꯨꯄꯥ 500ꯗ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯂꯨꯄꯥ 500ꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯨ ꯀꯣ ꯄꯨꯃꯥ ꯁꯤꯁꯨ ꯑꯗꯨꯝ 500 ꯂꯩꯔꯦꯀꯣ ꯑꯗꯨꯝ 500 ꯂꯣꯏ ꯂꯩꯔꯦꯀꯣ ꯌꯥ ꯂꯨꯄꯥ 500 ꯉꯥꯛꯇꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯠꯆꯔꯤꯕ ꯈꯣꯡꯎꯞ ꯃꯌꯥꯝꯁꯦ ꯂꯨꯄꯥ 500 ꯉꯥꯛꯇꯅꯤ ꯃꯃꯥꯡꯗ ꯊꯥꯡꯗꯣꯛꯑꯒ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯩꯔꯒ ꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯆꯞ ꯃꯥꯟꯅꯕ ꯈꯣꯡꯎꯞ ꯉꯥꯛꯇ ꯑꯣꯏꯗꯣꯏꯔꯥ ꯁ꯭ꯋꯥꯏ ꯃꯥꯟꯅꯔꯦ ꯃꯁꯤ ꯕꯣꯛꯁꯅꯦꯕ ꯃꯁꯥꯒꯤ ꯁꯤꯁꯤꯡꯁꯤ ꯑꯣꯀꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯕꯣꯛꯁ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯂꯨꯄꯥ 500 ꯄꯤꯕ ꯉꯥꯛꯇꯅꯤꯀꯣ ꯒꯣꯗꯥꯎꯟꯗꯁꯨ ꯑꯗꯨꯝ ꯈꯔ ꯒꯣꯗꯥꯎꯟꯗꯁꯨ ꯂꯩꯔꯤ ꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯂꯨꯄꯥ 500ꯒꯤ ꯑꯗꯨꯝ ꯊꯥꯕꯜ ꯀꯧꯊꯦꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯈꯣꯡꯎꯞ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯒꯤ ꯃꯌꯥꯝꯁꯦ ꯀꯣ ꯆꯦꯜꯁꯤꯁꯨ ꯂꯩꯔꯦꯀꯣ 500 ꯒꯤꯀꯣ ꯆꯦꯜꯁꯤ ꯕꯨꯠꯁꯨ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕꯗ ꯃꯃꯥꯡ ꯆꯤꯡꯅꯕ ꯖꯦꯟꯇꯜꯃꯦꯟꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯞ ꯆꯥꯔꯒꯗꯕ ꯑꯩꯈꯣꯏꯒꯤ ꯆꯦꯜꯁꯤ ꯕꯨꯠꯁ ꯂꯩꯔꯦ ꯂꯨꯄꯥ 500 ꯃꯌꯥꯝꯁꯤꯁꯨ ꯀꯣ ꯂꯩꯔꯦ ꯇꯨꯡꯗ ꯂꯩꯕꯤꯔꯤ ꯁꯤꯁꯦ ꯄꯨꯃꯥꯒꯤꯁꯨ ꯂꯩꯔꯦ ꯀꯦꯝꯄꯁꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯅ꯭ꯌꯨ ꯕꯦꯂꯦꯟꯁꯀꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ 500ꯇꯅꯤꯀꯣ ꯁꯤ ꯃꯥꯡ ꯂꯩꯕꯤꯔꯤ ꯁꯤꯁꯨ ꯂꯨꯄꯥ 500 ꯉꯥꯛꯇꯅꯤ ꯁꯤꯁꯨ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯕ ꯈꯣꯡꯎꯞꯁꯤꯡꯁꯤꯁꯨ ꯂꯨꯄꯥ 500 ꯉꯥꯛꯇꯅꯤꯀꯣ ꯀꯂꯔꯗꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯉꯥꯛꯇ ꯀꯂꯔꯗꯤ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯤꯟ ꯌꯥꯎꯕ ꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯌꯥꯎꯕ ꯕ꯭ꯂꯨ ꯃꯆꯨ ꯌꯥꯎꯕ ꯒ꯭ꯔꯦ ꯃꯆꯨ ꯌꯥꯎꯕ ꯀꯣ ꯃꯌꯥꯝ ꯌꯥꯎꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯣ ꯁꯤꯒꯤ ꯈꯣꯡꯎꯞ ꯃꯌꯥꯝꯁꯦ ꯂꯨꯄꯥ 500 ꯈꯛꯇꯅꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯑꯗꯣ ꯑꯣꯐꯔꯁꯨ ꯌꯥꯝ ꯆꯥꯎꯅ ꯄꯤꯔꯦ ꯈꯣꯡꯎꯞ ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩꯔꯤꯁꯦ ꯑꯇꯣꯞꯄꯁꯨ ꯀꯩꯀꯩ ꯑꯣꯐꯔꯁꯤꯡ ꯂꯩ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯂꯩꯔꯤꯕ ꯑꯥꯏꯇꯦꯝ ꯄꯨꯝꯅ ꯑꯣꯐꯔ ꯂꯣꯏꯅ ꯄꯤꯔꯦ ꯑꯣꯐꯔ ꯂꯣꯏꯅ ꯂꯩꯀꯣ ꯑꯣꯀꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯈꯣꯡꯎꯞꯁꯤꯡꯁꯦ ꯍꯥꯟꯅ ꯎꯠꯂꯝꯃꯁꯦꯀꯣ ꯈꯣꯡꯎꯞꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯄꯥꯝꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯏꯀꯤꯒꯤ ꯏꯌꯔꯐꯣꯔꯁꯀꯨꯝꯕꯁꯦ ꯁꯤꯒꯤꯁꯤꯅ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯌꯔꯐꯣꯔꯁꯁꯦ ꯍꯥꯟꯅ ꯑꯩ 2,200 ꯁꯨꯝ ꯊꯥꯖꯔꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ 1,000ꯒ 2,000 ꯑꯗꯨꯝ ꯊꯥꯔꯦ 2,000 ꯀꯣ ꯁꯤꯡꯖꯃꯩꯒꯤ ꯊ꯭ꯔꯨꯗꯩ ꯂꯥꯛꯑꯒꯗꯤ 1,190 ꯐꯥꯎ ꯄꯤꯊꯣꯛꯀꯦꯀꯣ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯩꯈꯣꯏ ꯊ꯭ꯔꯨꯗꯒꯤ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕ ꯇꯥꯔꯦ 1,190 ꯐꯥꯎꯕꯗ ꯃꯌꯥꯝ ꯄꯤꯊꯣꯛꯑꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯏꯀꯤꯒꯤ ꯏꯌꯔꯐꯣꯔꯁꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯩ ꯁꯤ ꯗꯤꯑꯣꯔ ꯊꯥꯕꯁꯦ ꯗꯤꯑꯣꯔ ꯊꯥꯕꯁꯦ 2,200 ꯍꯣꯏ ꯑꯇꯣꯞꯄ ꯃꯥꯔꯀꯦꯠꯇ ꯑꯩ ꯈꯪꯖꯗꯦꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯤ 2,200 ꯍꯥꯟꯅ ꯌꯣꯜꯂꯝꯃꯦ ꯍꯧꯖꯤꯛꯁꯦ ꯑꯩ 2,300 ꯑꯣꯐꯔ ꯄꯤ ꯂꯨꯄꯥ 2,200ꯗ ꯆꯍꯨꯝꯗ ꯀꯣ ꯑꯣꯐꯔ ꯄꯤꯒꯗꯣꯏꯅꯤ ꯑꯩꯈꯣꯏ ꯅꯥꯏꯀꯤꯒꯤ ꯀꯣ ꯗꯪ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯚꯤꯁꯀꯤ ꯀꯣ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯖꯦꯛ ꯀꯦꯛꯇꯁ ꯂꯩꯒꯗꯣꯏꯅꯤ ꯁꯤꯁꯨ 2,200 ꯑꯗꯨꯝ ꯑꯣꯐर ꯄꯤꯒꯦꯀꯣ ꯁꯤꯁꯨ 2,200 ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯒꯤꯁꯤꯁꯨ ꯀꯣ ꯁꯤꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯆꯦꯜꯁꯤ ꯕꯨꯠꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯀꯣ क्वालिटी ꯈꯔ ꯍꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕꯁꯤꯅ ꯀꯣ ꯀꯌꯥꯅꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯆꯦꯜꯁꯤ ꯕꯨꯠꯁꯦ ꯑꯩꯅ ꯍꯥꯟꯅ ꯌꯣꯟꯖꯔꯝꯃꯦ 2,200 ꯌꯣꯟꯖꯔꯝꯃꯦꯕꯀꯣ 2,200 ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯁꯦ 2,000ꯗ ꯑꯃꯨꯛ ꯊꯥꯔꯝꯃꯦꯕꯀꯣ 2,000ꯗ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯁꯤꯡꯖꯃꯩ 360 ꯂꯥꯛꯑꯒꯗꯤ 1,900 ꯐꯥꯎ ꯄꯤꯊꯣꯛꯑꯅꯤ ꯑꯣꯀꯦ ꯍꯥꯟꯅ ꯂꯨꯄꯥ 2,200 ꯌꯣꯜꯂꯝꯕ ꯀꯣ ꯑꯣꯐꯔꯗ ꯂꯨꯄꯥ 2,000 ꯑꯃꯨꯛ ꯊꯥꯗꯣꯛꯑꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯤꯡꯖꯃꯩꯁꯤꯅ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯂꯨꯄꯥ 100 ꯑꯃꯒ ꯇꯥꯊꯣꯛꯑꯒ ꯂꯨꯄꯥ 1,190 ꯈꯛꯇꯪꯗ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯒꯤ ꯈꯣꯡꯎꯞꯁꯦ ꯀꯣ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯁꯨ ꯁꯤ ꯂꯩꯁꯤꯅ ꯂꯨꯄꯥ 1,000 ꯀꯣ 1,000 ꯁꯤ ꯑꯣꯐꯔꯗꯀꯣ ꯑꯗꯣ ꯁꯤꯡꯖꯃꯩ ꯊ꯭ꯔꯨꯗꯩ ꯂꯥꯛꯑꯒꯗꯤ ꯁꯤ ꯂꯨꯄꯥ 80 ꯂꯣꯏꯅ ꯍꯟꯖꯔꯦ ꯂꯨꯄꯥ 50 ꯀꯣ ꯃꯥꯒꯤ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯤꯔꯤꯁꯦ ꯑꯗꯣ ꯑꯃꯨꯛ ꯁꯤꯡꯖꯃꯩꯒꯤ ꯊ꯭ꯔꯨꯗꯩ ꯂꯥꯛꯑꯒꯗꯤ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯛꯁꯤꯒꯤ ꯃꯤꯡ ꯄꯟꯕꯤꯔꯒ ꯂꯥꯛꯄꯤꯕ ꯀꯁꯇꯃꯔꯁꯤꯡ ꯑꯣꯏꯅꯗꯤ ꯂꯨꯄꯥ 50 ꯑꯃꯒ ꯇꯥꯒꯗꯧꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤ ꯃꯤꯡ ꯄꯟꯕꯤꯔꯛꯑꯣ ꯑꯈꯟꯅꯕ ꯑꯣꯐꯔꯁꯤꯡꯁꯦ ꯃꯌꯥꯝ ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯕꯣꯁꯇꯣꯟ ꯈꯔ ꯂꯩꯔꯦꯀꯣ ꯕ꯭ꯔꯤꯡ ꯁ꯭ꯇꯣꯛꯀꯤꯁꯦ ꯁꯤꯅ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯒꯦ ꯕꯣꯁꯇꯣꯟꯁꯦ ꯑꯩ ꯍꯥꯟꯅ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 1,100 ꯑꯗꯨꯋꯥꯏ ꯆꯥꯡꯒꯤ ꯌꯣꯜꯂꯝꯕꯅꯦꯕꯀꯣ 1,000 ꯑꯃꯨꯛ ꯊꯥꯔꯦꯀꯣ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ 1,000ꯗ ꯍꯧꯖꯤꯛꯁꯤꯅ ꯁꯤꯡꯖꯃꯩ ꯊ꯭ꯔꯨꯗꯩ ꯑꯃꯨꯛ ꯂꯥꯛꯑꯒꯗꯤ ꯁꯤꯁꯨ ꯑꯣꯐꯔ ꯂꯩꯔꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯦꯅꯤ ꯕꯣꯁꯇꯣꯟꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯁꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯦꯜꯁꯤ ꯕꯨꯠꯁꯤꯕꯨ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯈꯣꯡꯎꯞ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯛꯁꯇꯤꯒꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯈꯤꯕ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯍꯦꯟꯕ ꯗꯤꯁꯀꯥꯎꯟ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯥꯕ ꯗꯤꯁꯀꯥꯎꯟ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨꯀꯣ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯂꯩꯕ ꯈꯝꯕ ꯀꯂꯦꯛꯁꯟꯁꯦ ꯃꯌꯥꯝ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯌꯥꯎꯁꯪꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯒꯤꯁꯨ ꯑꯥꯏꯇꯦꯝꯁꯤꯅ ꯃꯌꯥꯝ ꯌꯥꯎꯕ ꯍꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯂꯩꯔꯦ ꯀꯣ ꯑꯗꯣ ꯃꯊꯪ ꯎꯠꯂꯁꯤ ꯁꯣꯝꯒꯤꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯂꯤꯄꯔꯁꯀꯤꯀꯣ ꯁ꯭ꯂꯤꯄꯔꯁꯅꯦ ꯁꯤ ꯎꯔꯤꯕ ꯀ꯭ꯔꯣꯛꯁꯤꯡꯁꯦ ꯁꯤ ꯍꯧꯖꯤꯛ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯁꯦ 4,000 ꯊꯥꯖꯔꯝꯕꯅꯦꯕꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯁꯤꯡꯖꯃꯩ ꯁꯤꯒꯤ ꯊ꯭ꯔꯨꯗꯩ ꯂꯨꯄꯥ 500 ꯂꯣꯏꯅ 500 ꯀꯣ ꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀ꯭ꯔꯣꯛꯁ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯑꯗꯒꯤ ꯁꯤꯗ ꯕꯌꯥꯕꯦꯟ ꯀ꯭ꯔꯣꯛꯁ ꯂꯩꯁꯤꯡꯁꯦ ꯁꯤꯁꯨ ꯑꯗꯨꯝ 500 ꯑꯗꯨꯝ ꯄꯤꯊꯣꯛꯑꯦ 500 ꯂꯩꯔꯦ ꯀꯣ ꯁꯤꯒꯤ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯉꯥꯡꯒꯤ ꯎꯔꯤꯁꯦ ꯁꯤꯅ ꯂꯨꯄꯥ 100 ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯒꯤꯀꯣ ꯑꯉꯥꯡꯒꯤ ꯂꯨꯄꯥ 100 360ꯒꯤ ꯊ꯭ꯔꯨꯗꯩ ꯂꯥꯛꯑꯗꯤ 4,000 ꯄꯤꯊꯣꯛꯇꯣꯏꯅꯤ 4,000 ꯑꯁ ꯃꯌꯥꯝ ꯁꯤꯒꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯄꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤꯀꯣ ꯑꯣꯐꯔꯁꯦ ꯌꯥꯝ ꯇꯥꯔꯦ ꯂꯨꯄꯥ 50 ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯊꯒꯗꯣꯏꯅꯤ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯗꯤꯁꯀꯥꯎꯟꯇꯦꯠ ꯄ꯭ꯔꯥꯏꯁꯇ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯩꯔꯥꯎꯕꯒ ꯌꯥꯝꯅ ꯆꯥꯟꯅꯒꯗꯕ ꯑꯥꯏꯇꯦꯝꯁꯤꯡ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯁꯤꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ ꯇꯤ ꯁꯥꯔꯠꯅꯦꯕꯀꯣ ꯇꯤ ꯁꯥꯔꯠ ꯑꯣꯏꯗꯣꯏꯕꯀꯣ ꯇꯤ ꯁꯥꯔꯠꯅꯦ ꯁꯤ ꯑꯃ ꯂꯧꯊꯣꯛꯁꯤꯔꯥ ꯌꯥꯏ ꯂꯧꯊꯣꯛꯄꯤꯌꯣ ꯐꯤꯗꯤ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯔꯛꯀꯅꯤꯀꯣ ꯁꯤꯁꯤꯡꯁꯦ
โอเคแม้ค่อยกี่ดม dry fit ให้บ้างตาเลยก่อนสิเลยดม dry fit ให้ตัวอะไรกราให้ตัวข้างเดียวก็สิเสีย dry fit อยู่นี่ก่อนโอเค 시세 정확하게 니 따고 จังหวะกี้อันนี้ด่ะก่อนสตาร์กันดีจะเล่าบางทียาเลยสิเสียกว่าให้ดีมีไว้อามาแกได้หันกี่ปีเป็นตุ้มยาเลยก่อนสมัยนี้นะการเล่นเท้าแบบนี้แบบยามซาบันให้บ้างตาเลยตัวสิกี่พิดาสิดียามนั้นนุ่งไงน่ะลิดไปยากันตัวนี้ก่อนยาม breathable โอ้ยเป็น fabric โอ้ยเรียมากี่สิดีกว่าลิดไปแบบตุกี้มันตุ้งนุ่งไงนี่ลิดไปจังหวะกี้อันนี้โอ้ยเดี๋ยวแบบสิกี่เสียกว่าสิมันต้องทำเดินบิวมันต้องทำเดินบิวแต่ไปฉันบิวแต่พี่เข้าทำผู้ชาย 시세 정확하게 니 이래 จังหวะกี้นี่กว่า 여기 시세 정확하게 홈더부 티셔츠 จังหวะกี้หุ้มตัวบริษัทเอ้ย 시내수나 티 정확하게 티셔츠 막칼라 홈통로 이거 มาคันละหุ้มตัวหรือว่าจังหวะกี่หุ้มกว่าอันตั้งหังกูพิวนี่ยิงสิเนี่ยแม่จังหวะกี่หุ้มตัวบริษัทเลยก็แม่จ้ะ 막칼라 홈통로 이거 정확하게 신 로인 훈련 수다고 이렇게 โอเคแม่จังหวะกี่หุ้มตัวบริษัทกว่าสิเลยสิพีดีแม่ลิดปั๊มตำแต่ตุกี้มาติ๊กนุ่งไงนี่ให้ภาษาเลยสิกี่สิกว่า 시디 스트레스 원싱 뭐 겉보 놓이야 될 것이래 ตัว 스트레스 안 놓아요 여러분 stretchable จะโอ้ยเลยกว่าสมัยกี่ยามนั่นนุ่งไงเปียกกันโอ้ยกันตัวนี้แม่สิกี่สิกว่า 그렇거든 ลิดปฏิยามนุ่งไงนี่สิกี่สิลูกป้าจังหวะกี่หุ้มหลักกันได้ปะแม่สิกี่สิกว่า 아동가 시다 망도 비리버 시카노세 아 모자 프리세 อ่า 시주 짬리기 로보다 홈동저거든 จำไม่กี่หุ้มโมซาฟริดกว่าโอเคบิ๊กสกอตกี่แม่โมซาฟริดไวท์เซกว่าลูกป้าจำไม่กี่เราวิมาตั้มดาปิสหุ้มหลักกันได้ปะกว่าอำเภอที่สิกี่สิจะเล่าเมื่อกี้จังหวะกี่หุ้มตัวบุตรชัดชิมมันเนี่ยจำรีกี่หุ้มตัวบุตรชัดชิมมันกันเนี่ยมองคันพี่ละไงมาตาเนี่ยเสียชาแล้วก็ต้นปีบุญใหญ่กันเลยยามนุ่งไงนะมาตาเลยก่อนยี่สิเลยเลยดูก็ต้องมาทั้งหมดตั้งยิงมีอะไรสิก่อนสวัสดีเลยอยู่มาทักกี่ที่ชัดแม่สิแล้วก็มันก็ไม่ต้องบุญหรอก 시 목시 티셔츠 나타내 봐 시주 시시나 아마다 이는 비쇼로 점미 연절을 해보고 아주 오퍼프라이스다 로빠 조금이 점이 개도 다독자 โอเคแม่สิแต่ค่อยนะอุจจาระบอกค่อยบ็อกซี่ที่ชัดแม่ให้มาตาเลยก่อนสิกี่เซลูปะจิกโด짬리 จำรีด่ะก่อน 피스 나오긴 짬리고 아두가 아직 아니 나오긴 저때 어디냐 보고 โอเคอันนี้เราก็ดีชัดเจนโอ้ยเดี๋ยวก่อนยาเร่ให้ยังจัดละเกอ Adidas Aqua Edilito ลูกปักยาอะไรเงี้ยให้ทำไปดิEdilit เลยป่ะเลยกว่า아이 오리지널 막티 레이트래 보고 시 코피도 내 보고 코피 세 700 폭티 올래 봐 700กว่า 증감이 식트리가 돼 650 follow 아니 거지 โอเคแม่ซีเซ่ค่อยออริจินัลมักตินาเตเอดิลิตก่อนเอกวานี่แม่ซีเซ่ก่อนแล้วซีเซ่ลูกป้า654ปอยากกันด้วยนี่ก่อนสิ่งที่สิ่งมิงปัลแล้วก็ลักพี่ประกาศว่าสิ่งอยู่ในหายไปตาเนี่ยเลยเนี่ยอะดูก็ไม่ยอมทำไม่ได้เสียไปการ์ดเพย์เมนต์ยาบราให้นะคอมเมนต์ตัวไปเลย कार्ड पेमेंट से आई कार्ड पेमेंट दी यादरे यादरी के ने को कार्ड पेमेंट दी ले जदरे फैसिलिटीज อะดูยามทูมาทำแต่ก็ยาไปคุณต้องจ่ายว่าก็เลยบราเลยนี่กว่าโอเคมาทั้งอุดพี่โรเนี่ยสิลูกป้าแม่จำรีนี่กว่า 짬리 เนี่ยกว่าอันนี้เราก็ดีอันนี้เนี่ยอันนี้ที่เห็นเราตาอะไรก็ดีกว่าลูกป้าจะเตะตะยากันด้วยแม่ซีเซ่กว่ามาทั้งอุดพี่โร아두가 수험도 공내래 거 이게 봐. 불러서. แม่ซีเซ่กว่า 희망도 베리지. แม่ค่อยจะมังตัวอุริบะค่อยตีเชิดเจ๊กว่าปริ้นจ้ำภาษาแหลมตาเลยซีกิสินะซีสุลุปะจังงากีหุ่มโอ้ยเดี๋ยวนี้กว่าตัวจังงาหุ่มนี่แม่ซีเซ่ปุ่งแกได้โอเปนตรงนี้ให้นะคอมเมนต์ตัวไปเลยแม่ 아이 뿡이 빠내기도 못 빤다그래. ให้ปุ่งนิปั้นตะกี้ 뿡이 กว่า 빠내면 쳐도 호스. แม่อายุปุ่งนิปั้นตะกี้โอเปนตัวละก็ดูมีดังงี้ปุ่งอดมสุ 마수지 깔라시 อดม 갖다 ปุ่งมาปันตาละให้ว่าตาเลยกว่าอดมขาดเลย 티야마가 프린자마가 뭐가 맞다 만나 되고 면. แม่ซ้อมยาละมันก็นี่กว่า 프린자마가 뭐가 맞다 만나 시 프린종이야. 프린딩 아니 파전이 거지데. เป็นภาษาอดมนะห้าสิ่งเนี่ยปั๊มแต่ว่าเลยเนี่ยปริ้นเลยโอ้ยกับตัวนี้ซีกิสิกว่า 시 프린지 시안 파전이 거. จังงาหุ่มเนี่ยจังงาหุ่ม 시 프린이 안 파전이 거 시자. อดูจิเลยตากันที่ลุกไปยังใครยังกันตาเลย ยังเข้มตาเลย จะไม่อยากใครกว่าให้ยิงที่พี่เลยกงกับซิกแต่ยินดีกว่าให้ยิงได้ท้ายการลักไปยินดีกว่า จะไม่ยังไงก็ไม่จะเล่าเลยอะไรไม่จะเล่าอะไรสิเกลินนู้นสวรรค์ต้องฟังกันเซกลินlupa yang terus lupa cani hai roti saram dan tra oke ma kata sih kok terima kasih anang sing gitu saja 시시 아니네 이래 보고 oh 시시 아니네 이래 보고 컬러시 아니네 보고 시 아니 시다도 명비로 아니 시다 아몸 로게 하거나 점리 하 아몸 로게나 점리 락 그래 보고 면 시세 거 안강기니 것이나 안강 저기 망아되기나 저희 따라홈도 복귀 안강기 드레스 야오니까 아두 시기세 정확히 아니네 보고 진짜 정확히 아니 락 그래 보고 정확히 사트기 아니 사트기 아니 오이 돼 봐 사트기 아니 락 그래 면 시세 점리 락 그래 봐 purpose lobi ge hai ga di lupa chamri 락 그래 면 시 item se
ꯑꯗꯨꯒ ꯑꯥꯝꯂꯦꯠꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯑꯥꯝꯂꯦꯠꯁꯦ ꯅꯠꯇꯦ ꯁꯤ ꯑꯍꯥꯟꯕꯁꯦ ꯍꯥꯏꯕꯤꯔꯝꯃꯣ ꯑꯦꯗꯤꯗꯥꯁꯀꯤꯁꯦ ꯑꯦꯗꯤꯗꯥꯁꯀꯤ ꯑꯥꯝꯂꯦꯠꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯁꯥꯖꯔꯒꯦꯀꯣ ꯂꯨꯄꯥ 500ꯒꯤ ꯑꯅꯤꯗ 500ꯒꯤ ꯑꯅꯤꯗ 500ꯒꯤ ꯂꯥꯛꯀꯗꯣꯏꯕꯀꯣ ꯑꯅꯤꯗ ꯑꯣꯀꯦ ꯁꯥꯖꯔꯒꯦ ꯃꯌꯥꯝ 500ꯒꯤ ꯑꯅꯤꯗ ꯂꯥꯛꯀꯗꯣꯏꯕꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯕꯣꯛꯁꯤ ꯁꯥꯁꯦ ꯎꯝ. ꯑꯩꯈꯣꯏ ꯑꯦꯁꯤड ꯋꯥꯁꯀꯤꯁꯦ ꯑꯥ ꯕꯣꯛꯁꯤꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤ ꯀꯩꯅꯣꯁꯨ ꯑꯥꯝꯂꯦꯠꯁꯨ ꯑꯣꯏꯔꯦꯗꯅꯀꯣ ꯁꯤꯁꯤꯅ ꯂꯨꯄꯥ ꯀꯩꯅꯣ ꯁꯥꯔꯅꯤꯀꯣ ꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯁꯥꯗꯣꯏꯕ ꯁꯤꯁꯨ ꯑꯗꯨꯝ 400ꯒꯤ ꯑꯅꯤ ꯑꯗꯨꯝ ꯄꯤꯊꯣꯛꯑꯒꯦ ꯆꯥꯇ꯭ꯔꯦꯠꯀꯤ ꯑꯅꯤꯗ ꯃꯌꯥꯝ ꯁꯤꯁꯨ ꯂꯨꯄꯥ ꯆꯥꯇ꯭ꯔꯦꯠꯀꯤ ꯑꯅꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯑꯦꯁꯤഡ് ꯋꯥꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯝꯂꯦꯠꯁꯇ ꯀꯣ ꯕꯣꯛꯁꯤꯗꯤ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯒꯤꯁꯦꯀꯣ ꯁꯤꯁꯨ ꯂꯨꯄꯥ ꯆꯥꯇ꯭ꯔꯦꯠꯀꯤ ꯑꯅꯤ ꯂꯩꯒꯗꯣꯏꯕꯀꯣ ꯑꯃ ꯂꯧꯔꯒꯗꯤ ꯆꯥꯝꯃꯔꯤ ꯑꯣꯏꯗꯣꯏꯅꯤ ꯑꯃ ꯂꯧꯔꯒꯅ 100 ꯑꯣꯏꯗꯣꯏꯕ ꯑꯉꯥꯡꯗ ꯑꯗꯨ ꯂꯩ ꯑꯗꯨꯒ ꯃꯊꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯝꯄ꯭ꯔꯦꯁꯟ ꯁꯔꯠ ꯍꯥꯏꯗꯣꯏꯔꯥ ꯁꯤꯒꯤꯁꯦ ꯀꯝꯄ꯭ꯔꯦꯁꯟ ꯁꯥꯔꯅꯤ ꯁꯤꯒꯤꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯀꯝꯄ꯭ꯔꯦꯁꯟ ꯀꯌꯥ ꯁꯥꯏꯖꯁꯦ ꯗ꯭ꯔꯥꯏ ꯐꯤꯠꯀꯤꯗꯨꯅꯦꯕꯀꯣ ꯑꯥ. ꯁꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯣꯟꯕꯗ ꯂꯨꯄꯥ 400ꯀꯨꯝꯕ ꯌꯣꯟꯖꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯐꯔ ꯄ꯭ꯔꯥꯏꯁ ꯂꯨꯄꯥ 500ꯃꯨꯛ ꯊꯥꯔꯦ 500ꯗ ꯃꯦꯇ꯭ꯔꯤꯛꯁꯀꯤ ꯊ꯭ꯔꯨꯗ ꯑꯃꯨꯛ ꯂꯥꯛꯑꯕꯅꯤ 150ꯃꯨꯛ ꯄꯤꯖꯔꯦ 150 ꯀꯣ ꯍꯣꯏ. ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯂꯨꯄꯥ 400 ꯌꯣꯜꯂꯝꯃꯅꯤ ꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯨꯄꯥ 500ꯗ ꯌꯣꯜꯂꯦ 500ꯗ ꯌꯣꯟꯕ ꯇꯥꯔꯒꯁꯨ ꯁꯤꯡꯖꯃꯩ ꯃꯦꯇ꯭ꯔꯤꯛꯁꯇꯒꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯄꯤꯕ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯨꯄꯥ 50 ꯑꯃꯒ ꯇꯥꯔꯒ ꯂꯨꯄꯥ 450ꯗ ꯃꯌꯥꯝ ꯄꯤꯊꯣꯛꯑꯦ ꯁꯤꯒꯤ ꯀꯝꯄ꯭ꯔꯦꯁꯟ ꯁꯔꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯦꯀꯣ ꯁꯤꯁꯨ ꯄꯤꯗꯣꯏꯔꯥ ꯆꯞ ꯃꯥꯟꯅꯅ ꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯄꯤꯔꯒꯦ ꯁꯤꯁꯨ ꯀꯣ 450ꯗ ꯀꯣ ꯍꯣꯏ ꯁꯤꯁꯨ ꯄꯤꯔꯒꯦ ꯁꯤꯁꯨ ꯑꯗꯨꯝ ꯄꯤꯔꯒꯦꯀꯣ ꯁꯤꯁꯨ ꯀꯝꯄ꯭ꯔꯦꯁꯟ ꯁꯥꯔꯠꯅꯦꯕ ꯁꯤꯁꯨ ꯀꯝꯄ꯭ꯔꯦꯁꯟ ꯁꯔꯠ ꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯑꯗꯒꯤ ꯁꯤꯁꯨ ꯑꯗꯨꯝ ꯄꯤꯔꯒꯦꯀꯣ ꯁꯤꯁꯨ ꯀꯝꯄ꯭ꯔꯦꯁꯟ ꯁꯔꯠꯅꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯁꯤ ꯀꯝꯄ꯭ꯔꯦꯁꯟ ꯁꯥꯔꯠꯁꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯌꯨꯅꯤꯛ ꯑꯣꯏꯔꯦꯀꯣ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯍꯦꯟꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯣꯏ. ꯑꯥꯔꯇꯤꯀꯜ ꯑꯣꯏꯗꯣꯏꯕ ꯁꯤꯗꯤ ꯏꯪ ꯁꯤꯁꯤꯅꯀꯣ ꯂꯥꯎꯕꯤ ꯐꯤꯗꯨꯅꯤꯀꯣ ꯁꯤꯗꯤ ꯁꯤꯗꯤ ꯌꯥꯝ ꯏꯪꯉꯅꯤ ꯁꯤꯗꯤ ꯄꯥꯏꯕꯗ ꯃꯌꯥꯝ ꯁꯤꯒꯤ ꯐꯤꯁꯤꯗꯤꯀꯣ ꯌꯥꯝ ꯊꯤ ꯏꯪ ꯂꯥꯎꯔꯦ ꯀꯣ ꯍꯦꯛ ꯑꯗꯨꯝ ꯄꯥꯏꯕꯗ ꯄꯥꯝꯃꯒꯗꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤ ꯁꯝꯃꯔꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯤꯠꯄ ꯃꯇꯝ ꯁꯤꯒꯤꯁꯦꯀꯣ ꯑꯗꯨꯝ ꯈꯔ ꯍꯥꯡꯉꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯦ ꯃꯊꯪ ꯎꯠꯂꯁꯦ ꯌꯥꯏ. ꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯂꯨꯄꯥ 500 ꯑꯣꯏꯔꯅꯤꯀꯣ ꯂꯨꯄꯥ 500. ꯌꯣꯟꯕꯅꯦ ꯑꯗꯣ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯛꯑꯒꯅ ꯁꯤ 500ꯗ ꯂꯣꯏ 500ꯗ ꯀꯣ 500ꯗ ꯑꯣꯀꯦ ꯂꯨꯄꯥ 400 ꯄꯤꯕꯅꯦ ꯃꯌꯥꯝ ꯑꯁꯦꯡꯕꯒꯤꯗꯤꯀꯣ ꯑꯗꯣ ꯂꯨꯄꯥ 500 ꯈꯛꯇꯪꯗ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯤ ꯗ꯭ꯔꯥꯏ ꯐꯤꯠꯇ ꯂꯩꯔꯤꯕ ꯐꯨꯔꯤꯠꯁꯤꯡꯁꯦ ꯁꯤꯁꯦ ꯍꯣꯏ ꯑꯇꯣꯞꯄ ꯁ꯭ꯇꯣꯔꯗꯗꯤ ꯑꯩ ꯀꯌꯥ ꯌꯣꯟꯕꯅꯣ ꯈꯪꯖꯗꯦ ꯁꯦꯡꯅꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯌꯣꯟꯕꯁꯦ 150 ꯌꯣꯜꯂꯦꯕꯀꯣ 150 ꯗ꯭ꯔꯥꯏ ꯐꯤꯠꯀꯤ ꯇꯤ ꯁꯔꯠ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360 ꯑꯣꯏꯔꯒꯅ ꯁꯤ 100ꯗ ꯂꯣꯏ ꯂꯧꯕꯤꯔꯣꯀꯣ 100ꯗ ꯀꯣ 100ꯗ ꯂꯣꯏ ꯂꯧ ꯌꯥꯔꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯔꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯂꯨꯄꯥ 500ꯗ ꯂꯨꯄꯥ 150 ꯀꯣ ꯂꯩꯒꯗꯣꯏꯕꯀꯣ ꯑꯗꯣ ꯁꯤꯝꯂꯤꯁꯇꯤꯛꯀꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯄꯤꯕ ꯀꯁꯇꯃꯔꯁꯤꯡ ꯑꯣꯏꯅꯗꯤ ꯂꯨꯄꯥ 100ꯗ ꯑꯗꯨꯝ ꯂꯧꯕ ꯌꯥꯒꯗꯣꯏꯅꯤ ꯁꯤꯒꯤꯁꯦꯀꯣ ꯃꯌꯥꯝ ꯂꯩ ꯐꯨꯔꯤꯠ ꯈꯔ ꯆꯤꯊꯍꯧꯔꯦ ꯁꯤꯒꯤꯁꯦ ꯁꯤ ꯌꯦꯡꯕꯤꯔꯣ ꯁꯤꯒꯤꯁꯦ ꯁꯤꯅ 500ꯒꯤ ꯑꯅꯤ ꯑꯣꯏꯗꯣꯏꯅꯤꯀꯣ 500ꯒꯤ ꯁꯤꯗꯤ ꯑꯅꯤ. ꯑꯣꯚꯔ ꯁꯥꯏꯖꯀꯤ ꯂꯥꯛꯄ ꯑꯍꯜ ꯃꯆꯥ ꯆꯥꯎꯕ ꯑꯗꯨ ꯑꯣꯏꯔꯁꯨꯀꯣ ꯀꯂꯔꯗꯤ 9 ꯊꯣꯛ ꯂꯥꯛꯑꯦꯀꯣ 3XLꯅꯤꯀꯣ ꯁꯦ 3XL ꯀꯣ ꯑꯩ ꯆꯥꯎꯋꯦ ꯁꯥꯏꯖ ꯌꯥꯝ ꯆꯥꯎꯔꯕꯅꯤꯀꯣ ꯁꯤ ꯁꯥꯡꯁꯨ ꯁꯥꯡꯉꯦ ꯆꯥꯎꯁꯨ ꯆꯥꯎꯔꯦ ꯃꯌꯥꯝ ꯀꯣ ꯑꯍꯜ ꯁꯤꯒꯤꯁꯦ ꯃꯁꯥ ꯐꯕ ꯍꯥꯏꯇꯥꯔꯦ ꯅꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯃꯣꯏꯒꯤꯗꯤ ꯆꯞ ꯆꯥꯔꯅꯤ ꯆꯞ ꯆꯥꯔꯒꯅꯤ ꯁꯤꯒꯤꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯀꯣ ꯆꯞ ꯆꯩꯔꯥꯎꯕꯒꯤ ꯆꯥꯔꯕ ꯑꯣꯏꯔꯁꯨ ꯌꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯀꯣ ꯑꯥꯏꯇꯦꯝꯁ ꯃꯌꯥꯝ ꯂꯩꯔꯦ ꯂꯨꯄꯥ 500ꯒꯤ ꯑꯅꯤ ꯇꯧꯕ 500ꯒꯤ ꯑꯍꯨꯝ ꯇꯧꯕ ꯀꯣ ꯃꯥꯅꯦ, ꯃꯥꯅꯦ. ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ 400ꯒꯤ ꯑꯅꯤ ꯇꯧꯕꯒ ꯃꯈꯜ ꯑꯗꯨꯒ ꯀꯌꯥꯅꯤ ꯁꯤꯗ ꯑꯩ ꯁꯣꯝꯗ ꯈꯔ ꯍꯥꯏꯁꯣꯏ ꯄꯔꯦꯡ ꯁꯥꯟꯅ ꯌꯥꯏ ꯂꯥꯛꯑꯁꯦ ꯂꯥꯛꯑꯁꯦ ꯑꯗ ꯁꯤꯒꯤ ꯀꯩꯅꯣ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛ ꯁꯨꯠ ꯑꯣꯏꯗꯣꯏꯔꯥ ꯁꯤꯁꯦ ꯇ꯭ꯔꯦꯛꯁꯨꯠꯅꯤ ꯇ꯭ꯔꯦꯛ ꯁꯨꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯇ꯭ꯔꯦꯛ ꯁꯨꯠꯁꯦ ꯑꯩ 1,100 ꯐꯥꯎ ꯊꯥꯔꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ 1,100ꯗ ꯂꯣꯏ ꯄꯤꯊꯣꯛꯑꯒꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯂꯨꯄꯥ 1,100 ꯈꯛꯇꯪꯗ ꯃꯌꯥꯝ ꯑꯗꯨꯝ ꯄꯤꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯛ ꯁꯨꯠ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯍꯣꯡꯕꯁꯨ ꯌꯥꯎꯔꯤꯌꯦ ꯁꯤꯗ ꯑꯣꯀꯦ ꯋꯤꯟꯆꯤꯇꯔꯁꯦ ꯁꯤꯒꯤꯁꯦ ꯑꯩ ꯍꯥꯟꯅ ꯂꯨꯄꯥ ꯀꯩꯅꯣ ꯌꯣꯟꯖꯔꯝꯃꯦ 1,500 ꯌꯣꯟꯖꯔꯝꯃꯦꯕꯀꯣ ꯁꯤ ꯂꯨꯄꯥ 400ꯇ ꯂꯧꯕ ꯌꯥꯅꯤ ꯁꯤ ꯇ꯭ꯔꯦꯛ ꯁꯨꯠꯅꯤꯀꯣ ꯁꯤꯁꯨ ꯁꯤ ꯂꯨꯄꯥ 400ꯇ ꯂꯧꯕ ꯌꯥꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯍꯣꯏ ꯑꯣꯀꯦ ꯁꯤ ꯀꯂꯔ ꯃꯈꯜ 3 ꯂꯩꯔꯦꯀꯣ ꯁꯤꯁꯨ 1 2 3 4 ꯀꯣ ꯑꯗꯨꯒ ꯐꯤ ꯌꯥꯝ ꯐꯕ ꯗ꯭ꯔꯥꯏ ꯐꯤꯠꯀꯤ ꯑꯃꯁꯨ ꯂꯩꯀꯣ ꯁꯤꯁꯨ ꯅꯥꯏꯀꯤꯒꯤꯅꯦꯕꯀꯣ ꯁꯤꯁꯨ ꯅꯥꯏꯀꯤꯒꯤ ꯂꯩꯔꯦ ꯑꯗꯨ ꯁꯤꯁꯨ ꯂꯨꯄꯥ 700ꯇ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯅꯤ ꯁꯤꯁꯨ 600ꯇ 700ꯇ ꯀꯣ 700 ꯑꯗꯨꯝ ꯂꯧꯕ ꯇ꯭ꯔꯦꯛ ꯁꯨꯠ ꯌꯥꯅꯤ. ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯈꯪꯒꯥꯎ ꯑꯃ ꯌꯥꯎꯔꯦ ꯀꯣ ꯐꯨꯔꯤꯠ ꯑꯃ ꯌꯥꯎꯔꯦ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯂꯨꯄꯥ 700ꯇ ꯃꯌꯥꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯥꯡꯗꯕꯤ ꯁꯤꯅ ꯀꯩꯅꯣꯁꯤꯡꯁꯦ ꯍꯨꯗꯤꯁ ꯍꯨꯗꯤꯁꯤꯡꯁꯦ ꯑꯥ ꯍꯨꯗꯤꯁꯤꯡꯁꯦ ꯂꯨꯄꯥ 100ꯗ ꯂꯣꯏ ꯂꯧ ꯌꯥꯔꯅꯤ 100ꯗ ꯀꯣ ꯑꯩꯁ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯍꯨꯗꯤꯁꯦ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯑꯋꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯁꯦ 1,000 ꯄꯤꯕ 1,200 ꯄꯤꯕ ꯀꯣ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯂꯨꯄꯥ ꯍꯧꯖꯤꯛꯀꯤꯗோ ꯂꯨꯄꯥ 100 100ꯗ ꯀꯣ 400다 ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯕꯤꯕ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯁꯤꯡꯖꯃꯩ 360ꯒꯤ ꯊ꯭ꯔꯨꯗꯩ ꯂꯥꯛꯑꯒ ꯀꯩꯒꯨꯝꯕ ꯑꯅꯤ ꯂꯧꯕꯤ ꯇꯥꯔꯕꯀꯣ ꯂꯨꯄꯥ 50 ꯑꯃꯁꯨ ꯂꯨꯄꯥ 50 ꯑꯃꯒꯁꯨ ꯇꯥꯔꯒ ꯍꯣꯏ. ꯄꯤꯒꯗꯧꯔꯤꯕꯀꯣ ꯑꯅꯤ ꯑꯗꯨ ꯂꯧꯕꯤ ꯇꯥꯔꯒꯗꯤ ꯇꯥꯔꯦ ꯍꯥꯏꯕꯅꯤꯀꯣ. ꯑꯅꯤ ꯂꯧꯕꯤꯗ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯂꯧ ꯇꯥꯔꯒꯗꯤ ꯍꯣꯏ, ꯀꯣ ꯍꯣꯏ. ꯂꯨꯄꯥ 350 ꯑꯗꯨꯝ ꯁꯥꯕ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯌꯥꯏꯌꯦ. ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤడ్ ꯋꯥꯁꯀꯤ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯅ ꯀꯌꯥ ꯑꯦꯁꯤড ꯑꯣꯏꯗꯣꯏꯅꯣ ꯋꯥꯁꯀꯤꯁꯦ ꯁꯤꯒꯤꯁꯦ ꯁꯤꯗꯩꯅ ꯁꯤꯐꯥꯎꯁꯦ ꯄ꯭ꯔꯤꯃꯤꯌꯝ ꯂꯣꯏ ꯑꯣꯏꯔꯦꯕꯀꯣ ꯑꯥ. ꯁꯤꯐꯥꯎꯁꯦ ꯑꯗꯣ ꯁꯤꯁꯦ 700ꯀꯤ ꯂꯧꯕꯗ ꯑꯩ ꯑꯅꯤ ꯇꯧꯖꯩꯑꯕ 400ꯀꯤ ꯂꯧꯕꯗ ꯑꯅꯤ ꯍꯣꯏ 700ꯀꯤ ꯂꯧꯕꯗꯀꯣ ꯑꯥ. ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯤ ꯒ꯭ꯔꯦꯞ ꯇꯧꯁꯤꯟꯅꯕ ꯌꯥꯔꯦ ꯁꯤꯒꯤꯗꯤ ꯑꯣꯐꯔ ꯑꯗꯨꯝ ꯄꯤꯖꯔꯕꯅꯤ ꯑꯣꯀꯦ ꯑꯗꯨꯝ ꯑꯝꯇ ꯄꯤꯁ ꯑꯃꯗꯪ ꯎꯠꯄꯤꯔꯛꯑꯣꯅꯦ ꯁꯤ ꯃꯆꯨ ꯂꯩꯔꯦ ꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯥ ꯀꯂꯔꯗꯤ ꯑꯝꯇ ꯃꯥꯟꯅꯗꯕꯅꯤꯀꯣ ꯗꯤꯖꯥꯏꯟꯁꯨ ꯇꯦꯛꯆꯔꯁꯨ ꯀꯣ ꯑꯣꯀꯦ ꯁ꯭ꯂꯤꯞ ꯅꯣꯠꯀ ꯂꯩꯁꯦꯀꯣ ꯍꯣꯏ. ꯃꯌꯥꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯗꯣ ꯅꯔꯃꯗꯥ ꯀꯩꯀꯩ ꯃꯌꯥꯝ ꯂꯩ ꯃꯆꯨꯁꯦ ꯑꯉꯥꯡꯁꯤꯡꯅꯁꯨ ꯌꯥꯟꯕꯀꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯀꯂꯔꯗꯤ ꯃꯌꯥꯝ ꯅꯤꯔꯚꯅꯥ ꯂꯩꯔꯦꯀꯣ ꯀꯣ ꯃꯈꯜ ꯃꯈꯜꯗ ꯂꯩꯔꯤꯁꯦ ꯃꯈꯜ ꯑꯗꯣ ꯃꯈꯜ ꯑꯦꯁꯤഡ് ꯁꯨꯅ. ꯋꯥꯁ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯦꯁꯤഡ് ꯋꯥꯁꯁꯦ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯇ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯆꯠꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯁꯨ ꯅꯍꯥ ꯃꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝ acid ꯁꯤꯗ wash ꯁꯦ. ꯂꯤꯠꯅꯔꯤꯀꯣ ꯁ꯭ꯋꯥꯏꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯦꯁꯤड ꯋꯥꯁꯁꯦ ꯈꯔ ꯂꯧꯊꯣꯛꯄꯤꯔꯣ ꯑꯩꯁꯨ ꯑꯃ ꯑꯦꯁꯤड ꯋꯥꯁꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯁꯤ ꯀꯂꯔ ꯃꯅꯤꯡꯒꯤꯁꯨ ꯗꯤꯖꯥꯏꯟ ꯌꯥꯝ ꯂꯩꯀꯣ ꯁꯤꯅ ꯃꯅꯤꯡꯗ ꯄ꯭ꯂꯦꯟ ꯑꯣꯏꯕꯀꯣ ꯁꯤꯅ ꯃꯅꯤꯡꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯕꯦꯛ ꯄ꯭ꯔꯤꯟ ꯌꯥꯎꯕꯁꯦ ꯕꯦꯛ ꯄ꯭ꯔꯤꯟ ꯀꯣ ꯌꯥꯎꯕꯀꯣ ꯑꯗ ꯃꯆꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩ. ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗꯅꯤꯀꯣ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯀꯂꯦꯛꯁꯟꯁ ꯍꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯎꯅ ꯊꯦꯠꯂꯒ ꯂꯩꯕꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯝ ꯀꯟꯅ ꯍꯪꯕꯤꯔꯝꯕꯅꯦꯕ ꯁꯤ ꯇꯤ ꯁꯥꯔꯠꯁꯦ ꯁꯤꯒꯤꯁꯦ ꯑꯣꯀꯦ ꯕꯣꯛꯁꯤ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯕꯣꯛꯁꯤ ꯁꯥꯔꯠꯁꯦꯀꯣ ꯕꯣꯛꯁꯤ ꯁꯥꯔꯠꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯐ꯭ꯔꯟ ꯑꯦꯟ ꯕꯦꯛ ꯄ꯭ꯔꯤꯟ ꯌꯥꯎꯕꯁꯦ ꯃꯥꯒꯤꯗꯤ ꯕ꯭ꯂꯦꯛ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯅꯤꯀꯣ ꯁꯤꯒꯤꯁꯦ ꯕ꯭ꯂꯦꯛꯇ ꯐꯖꯩ ꯌꯥꯝꯅ ꯅꯦꯆꯔꯁ ꯔꯤꯚꯦꯟꯁꯀ ꯊꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯅꯦꯆꯔꯁ ꯔꯤꯚꯦꯟꯁ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯥꯟ ꯅꯍꯥꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯒꯗꯕ ꯑꯥꯔꯇꯤꯀꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯍꯦꯟꯅꯁꯨ ꯄꯥꯝꯅꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯝ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯅꯍꯥ ꯃꯌꯥꯝ ꯁꯣꯞꯄꯤꯡ ꯇꯧꯕ ꯂꯥꯛꯄꯤꯔꯣꯀꯣ ꯁꯤꯒꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯄꯤꯌꯨ ꯐ꯭ꯔꯤꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯂꯨꯄꯥ 50 ꯅꯠꯇ꯭ꯔ 100ꯗꯤ ꯑꯗꯨꯝ ꯇꯥꯔꯒꯅꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯇꯥꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯁꯤ ꯃꯊꯛꯇ ꯎꯔꯤꯁꯦ ꯁꯤꯒꯤ ꯅꯣꯔꯠ ꯐꯦꯁ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯋꯤꯟꯆꯤꯇꯔꯁꯦ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ 9,000 ꯌꯣꯟꯖꯩꯌꯦꯕꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩ ꯑꯣꯐꯔ ꯄꯤꯖꯔꯒꯦꯕ ꯁꯤꯡꯒꯜ ꯃꯤ 360ꯒꯤ ꯑꯣꯏꯅꯀꯣ ꯁꯤ ꯂꯨꯄꯥ 9,000 ꯄꯤꯔꯝꯕꯅꯤꯀꯣ ꯑꯗꯣ ꯑꯣꯐꯔ ꯂꯧꯕ ꯌꯥꯔꯅꯤ ꯂꯨꯄꯥ 800ꯇ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯣꯐꯔ ꯂꯧꯕ ꯌꯥꯔꯒꯗꯣꯏꯅꯤ ꯁꯤꯒꯤ ꯁꯤꯒꯤꯅ 900 ꯗ꯭ꯔꯥꯏ ꯐꯤꯠꯀꯤꯁꯦꯀꯣ ꯁꯤꯅ ꯑꯃꯨꯛ 900 ꯁꯤꯅ 900 ꯁꯤꯅ ꯁꯤꯁꯨ 900 ꯁꯤꯁꯨ 900 ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯁꯤ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯁꯤꯅ ꯑꯃꯨꯛ ꯈꯔ ꯄꯥꯕ ꯐꯤꯅꯦꯕꯀꯣ ꯁꯤꯁꯦ ꯑꯅꯤ ꯂꯧꯕ ꯀꯥꯟꯗ ꯂꯨꯄꯥ 800 ꯑꯃꯨꯛ ꯑꯅꯤ ꯂꯧꯕ ꯀꯥꯟꯗ ꯂꯨꯄꯥ 800 ꯁꯥꯒꯗꯣꯏꯕ ꯀꯣ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯁꯦ ꯍꯣꯡꯉꯤꯀꯥꯟꯗ ꯂꯧꯕꯤꯍꯧꯔꯣ ꯍꯥꯏꯕꯅꯤ ꯑꯣꯐ ꯁꯤꯖꯟ ꯑꯣꯏꯔꯤꯀꯥꯟꯗ ꯀꯣ ꯂꯧꯍꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯋꯤꯟꯇꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯒ꯭ꯔꯦꯞ ꯇꯧꯁꯟꯅꯕꯤꯔꯣ ꯑꯥꯏꯇꯦꯝꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯝꯃꯝꯗꯧ ꯃꯥꯟꯗꯦ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯟꯅ ꯂꯥꯛꯄꯤꯔꯣ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ ꯍꯥꯡꯒꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗ ꯄ꯭ꯔꯣꯐꯤꯒꯤ ꯂꯩꯔꯦ ꯀꯣ ꯄ꯭ꯔꯣꯐꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯇꯟ ꯂꯩꯀ꯭ꯔꯥꯒꯤ ꯑꯣꯏꯔꯒ ꯌꯥꯝꯅ ꯐꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯩꯈꯣꯏ ꯑꯥꯔꯇꯤꯀꯜ ꯑꯣꯏꯒꯗꯣꯏꯅꯤ ꯑꯍꯟꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯕ ꯀꯣ ꯑꯥꯔꯇꯤꯀꯜ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯁꯦ ꯃꯆꯨꯁꯦ ꯃꯌꯥꯝ ꯂꯩ ꯁ꯭ꯋꯥꯏꯗꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯀꯂꯔ ꯃꯌꯥꯝ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯕ꯭ꯔꯥꯎꯟ ꯃꯆꯨꯒꯨꯝꯕ ꯀꯣ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯩꯔꯦ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥ ꯍꯥꯏꯅꯤ ꯄ꯭ꯔꯣꯐꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩ ꯍꯥꯟꯅ 700 ꯌꯣꯜꯂꯦꯕꯀꯣ ꯑꯗꯣ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯑꯩ 650ꯗ ꯂꯣꯏ ꯄꯤꯊꯣꯛꯆꯔꯦ ꯄ꯭ꯔꯣꯐꯤꯒꯤꯁꯦ ꯀꯣ ꯃꯌꯥꯝ ꯄ꯭ꯔꯣꯐꯤꯒꯤꯁꯦ ꯑꯩꯈꯣꯏ 700 ꯌꯣꯟꯕꯅꯤ ꯑꯗꯣ 650ꯗ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯂꯩꯔꯒꯅꯤ ꯁꯤꯒꯤꯁꯦ ꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯈꯔ ꯐꯖꯕ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎꯔꯦ ꯂꯣꯏ ꯐꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯁꯤꯌꯔ ꯇꯧꯕ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯕ ꯇꯥꯔꯦ ꯈꯝꯕ ꯀꯂꯦꯛꯁꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯨꯄꯤꯁ 1,000 ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣ ꯉꯁꯥꯏ ꯂꯨꯄꯥ 1,000 ꯑꯃꯗꯣ ꯁꯤ ꯂꯨꯄꯥ 1,000 ꯀꯣ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯈꯥꯎꯗ ꯌꯥꯎꯔꯤꯕ ꯂꯨꯄꯥ 1,000ꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯀꯦꯁ ꯄ꯭ꯔꯥꯏꯁ ꯑꯣꯏꯅ ꯄꯤꯖꯒꯗꯣꯏꯅꯤꯀꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯗꯥꯎ ꯌꯥꯒꯗꯣꯏꯁꯤ ꯀꯣ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯂꯧꯕ ꯂꯥꯛꯍꯜꯂꯒꯦ ꯁꯤꯗ ꯍꯌꯦꯡ ꯑꯗꯨꯝ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯁꯤ ꯃꯥꯡꯗ ꯎꯔꯤꯁꯦ ꯁꯤꯁꯨ ꯋꯤꯟꯆꯤꯇꯔꯅꯦꯕ ꯁꯤꯅ ꯇꯨꯄꯤ ꯌꯥꯎꯗꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯅ ꯇꯨꯄꯤ ꯌꯥꯎꯗꯕ ꯀꯣ ꯌꯥꯝ ꯄꯥꯗꯤ ꯄꯥꯔꯒ ꯌꯥꯝ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯇꯨꯄꯤꯗꯤ ꯌꯥꯎꯗꯕ ꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯉꯁꯥꯏ ꯁꯤ ꯍꯥꯏꯕ 900ꯒꯤ ꯃꯃꯟꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯩꯅꯤ ꯃꯌꯥꯝꯁꯤ 900 ꯂꯩꯒꯗꯣꯏꯅꯤ ꯁꯤꯗ ꯂꯥꯛꯄꯤꯔꯒꯗꯤ ꯁꯤꯡꯒꯜ 360ꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯑꯒꯗꯤ ꯁꯤ ꯀꯩꯅꯣ ꯈꯛ ꯁꯥꯗꯣꯏꯅꯤꯀꯣ 150 ꯃꯌꯥꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯡꯒꯜ ꯂꯤꯁꯇꯤꯒꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯄꯤꯌꯨꯀꯣ 50 ꯑꯃꯗꯤ ꯀꯝꯄꯜꯁꯔꯤ ꯅꯥꯟꯊꯗꯣꯔꯕꯅꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯃꯤꯡ ꯄꯜꯂꯛꯇ꯭ꯔꯒꯗꯤ ꯈꯪꯗꯦ ꯀꯣ ꯄꯜꯂꯛꯇ꯭ꯔꯒꯗꯤ ꯈꯪꯗꯦ ꯂꯨꯄꯥ 70 ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯅ HM ꯁꯤ ꯁꯔꯄ꯭ꯂꯁꯀꯤꯅꯦꯕ ꯁꯤꯁꯦ H&Mꯒꯤ ꯁꯔꯄ꯭ꯂꯁꯀꯤꯀꯣ ꯁ꯭ꯇ꯭ꯔꯦꯆꯦꯕꯜ ꯌꯥꯎꯕ ꯆꯤꯡꯁꯤꯅꯦ ꯁꯨꯃꯥꯏꯅ ꯇꯨ ꯆꯤꯡꯁꯤ ꯌꯥꯏ ꯁꯤꯒꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯒꯤꯗꯤ ꯑꯣꯐꯔ ꯂꯩꯒꯅꯤꯀꯣ ꯑꯗꯣꯝꯅ ꯂꯥꯛꯏꯕ ꯂꯝꯗꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯤꯔꯣ ꯑꯙꯥꯔ ꯄꯨꯊꯣꯛꯄꯤꯔꯣ ꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯞꯄ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯣꯐꯔ ꯇꯥꯖꯒꯦ ꯑꯁꯤꯗ ꯍꯪꯕꯤꯌꯣ ꯃꯃꯥꯡꯗ ꯑꯃ ꯂꯩ ꯍꯥ ꯀꯔꯝꯕꯅꯣ 300 ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯣꯔꯃꯦꯜ ꯁꯔꯠ ꯀꯣ ꯐꯣꯔꯃꯦꯜ ꯁꯔꯠ ꯂꯩꯔꯦ ꯐꯣꯔꯃꯦꯜ ꯁꯥꯔꯠꯁꯦ ꯁꯤꯒꯤꯁꯦ ꯂꯨꯄꯥ 100ꯗ ꯂꯧꯕ ꯂꯨꯄꯥ 100ꯗ ꯂꯧꯕ ꯌꯥꯔꯅꯤꯀꯣ ꯁꯤꯁꯦ ꯐꯣꯔꯃꯦꯜ ꯁꯥꯔꯠꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯀꯣ ꯐꯣꯔꯃꯦꯜ ꯁꯔꯠ ꯂꯨꯄꯥ 900 100 ꯀꯣ ꯍꯣꯏ ꯑꯗꯣ ꯁꯤꯡꯒꯜ ꯃꯤꯇ꯭ꯔꯤꯛꯁꯤ ꯂꯥꯛꯑꯦ ꯁꯤ ꯑꯗꯨꯝ 50 ꯑꯗꯨꯝ ꯇꯥꯖꯔꯤ 50 ꯑꯗꯨꯝ ꯇꯥꯒꯗꯣꯏꯅꯤ ꯂꯨꯄꯥ 150ꯗ ꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯦꯝꯂꯤꯁꯇꯤꯒꯤ ꯃꯤꯡ ꯄꯜꯂ ꯂꯥꯛꯇꯥꯔꯒꯗꯤ ꯀꯝꯄꯜꯁꯔꯤ 50ꯗꯤ ꯅꯥꯟꯊꯔꯒꯅꯤ ꯀꯣ ꯑꯗꯨꯒ H&Mꯒꯤꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤꯁꯦ 900ꯒꯤ ꯑꯅꯤꯗꯨ 900ꯒꯤ ꯑꯅꯤꯗ ꯀꯣ ꯃꯦꯇꯤꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯁꯤꯁꯨ ꯂꯩꯔꯦ 900ꯒꯤ ꯑꯅꯤꯗ ꯃꯆꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯔꯕ ꯑꯥꯏꯇꯦꯝ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯒꯤꯁꯦ ꯕ꯭ꯂꯦꯛꯁꯨ ꯂꯩꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯡ ꯂꯩꯔꯦ ꯀꯣ ꯑꯩꯈꯣꯏ ꯃꯦꯔꯨꯟ ꯃꯆꯨ ꯂꯩꯔꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯎꯟꯁꯥ ꯃꯆꯨ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝꯅ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯨꯄꯥ 900ꯒꯤ ꯑꯅꯤ ꯑꯗ ꯁꯤꯁꯨ 900ꯒꯤ ꯑꯅꯤꯅꯤꯀꯣ ꯁꯤꯅ ꯑꯣꯚꯔ ꯁꯥꯏꯖ ꯀꯥꯡꯕꯨꯒꯤꯅꯦꯕꯀꯣ ꯑꯣꯚꯔ ꯁꯥꯏꯖ ꯀꯣ ꯁꯤꯁꯨ 900ꯒꯤ ꯑꯅꯤ ꯂꯩꯔꯦꯀꯣ ꯁꯤꯁꯨ 900ꯒꯤ ꯑꯅꯤ ꯑꯗꯩ ꯁꯤꯁꯨ ꯑꯦꯗꯤꯗꯥꯁꯀꯤꯁꯦ ꯁꯤ ꯉꯁꯤ ꯌꯧꯔꯛꯄꯅꯦ ꯁꯤꯁꯨ ꯑꯗꯨꯝ 900 ꯑꯗꯨꯝ 900ꯗ ꯑꯦꯗꯤꯗꯥꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇꯤꯒꯤ ꯑꯣꯏꯕ ꯀꯣ ꯁ꯭ꯅꯦꯞ ꯕꯇꯟ ꯄꯥꯟꯕꯁꯦ ꯁꯤꯒꯤꯁꯤꯁꯨ ꯂꯩꯔꯦ ꯏꯝꯕꯣꯏꯗ꯭ꯔꯤ ꯂꯣꯒꯣꯁꯨ ꯑꯣꯏꯔꯅꯤꯀꯣ ꯏꯝꯕꯣꯏꯗ꯭ꯔꯤ ꯂꯣꯒꯣꯁꯨ ꯑꯣꯏꯔꯦ ꯀꯣ ꯁ꯭ꯅꯦꯞ ꯕꯇꯟꯁꯨ ꯄꯥꯜꯂꯦ ꯁꯤꯗ ꯑꯗꯨ ꯁꯤ ꯂꯨꯄꯥ 900ꯒꯤ ꯑꯅꯤ ꯑꯣꯏꯗꯣꯏꯕꯀꯣ ꯍꯣꯏ ꯑꯗꯨ ꯃꯃꯥꯡꯗꯤ ꯁꯤ ꯃꯥꯡꯗ ꯌꯥꯟꯕꯤ ꯃꯊꯛꯇ ꯌꯥꯜꯂꯤꯁꯤꯡꯁꯦ ꯁꯤꯁꯨ 900 ꯑꯅꯤ ꯌꯥꯎꯁꯪ ꯃꯆꯨ ꯆꯞ ꯆꯥꯅ ꯃꯥꯜꯂꯕ ꯑꯩꯈꯣꯏ ꯐꯨꯔꯤꯠꯁꯤꯡ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁꯤꯒꯤꯁꯤꯗꯤ ꯇꯣ ꯃꯌꯥꯝ ꯁꯤ ꯂꯤꯠꯂꯒ ꯑꯗꯨꯝ ꯌꯥꯎꯁꯪ ꯏꯁꯤꯡ ꯍꯩꯅꯕꯒꯨꯝꯕ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕꯒꯨꯝꯕ ꯀꯣ ꯑꯗꯨꯝ ꯌꯥꯅꯤ ꯔꯦꯗ ꯖꯣꯟꯗꯩꯅꯦ ꯄꯨꯈꯥꯎꯗꯩꯅꯦ ꯕ꯭ꯔꯣ ꯈꯔ ꯇꯥꯕꯤꯌꯣ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯦ ꯇꯥꯒꯗ꯭ꯔꯥ ꯑꯗꯨꯝ ꯇꯥꯖꯔꯅꯤ ꯑꯣꯀꯦ ꯉꯁꯥꯏ ꯂꯨꯄꯥ 50 ꯑꯃ ꯅꯥꯟꯊꯔꯛꯀꯅꯤꯀꯣ ꯑꯗꯨꯗꯩ ꯍꯦꯟꯕ ꯈꯔꯒ ꯑꯃꯨꯛ ꯇꯥꯕꯤꯔꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯥꯕꯗꯤ ꯉꯝꯗꯦ ꯕ꯭ꯔꯗꯔ ꯀꯣ ꯑꯗꯣ ꯈꯔ ꯇꯥꯕꯤꯔꯣ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯗꯁꯨ ꯃꯊꯪꯒꯤ ꯁꯤ ꯁ꯭ꯄꯣꯔꯠꯀꯤꯁꯦ ꯁꯤꯒꯤꯁꯦ ꯀꯣꯂꯔ ꯄꯥꯟꯕꯤ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯨꯠꯅꯦꯕꯀꯣ ꯐꯨꯠꯕꯣꯜ ꯖꯔꯁꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯁꯤ ꯁꯨꯠꯅꯦꯕ ꯁꯤꯁꯦ ꯑꯩ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯂꯨꯄꯥ 100ꯗ ꯑꯗꯨꯝ ꯊꯥꯖꯔꯦꯀꯣ ꯁꯤꯁꯨ ꯂꯨꯄꯥ 100ꯗ ꯀꯣ ꯑꯩꯈꯣꯏ ꯁꯨꯠꯅꯦ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯁꯤꯗꯤ ꯀꯣ ꯌꯥꯝꯗ꯭ꯔꯦ ꯕ꯭ꯂꯦꯛ ꯑꯃꯒ ꯋꯥꯏꯠ ꯁꯦꯝꯒ ꯀꯣ
ꯄꯤꯁ ꯌꯥꯝꯗ꯭ꯔꯦ ꯄꯤꯁ ꯈꯔꯗ ꯉꯥꯏꯔꯦ ꯁꯤꯁꯤꯗꯤ ꯄꯤꯁ ꯈꯔꯗ ꯉꯥꯏꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤ ꯁꯤꯒꯤꯁꯨ ꯌꯥꯝ ꯐꯖꯩ ꯀꯣꯂꯔ ꯄꯥꯟꯕꯁꯦ ꯀꯣ ꯁꯤꯁꯨ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯐꯁꯨ ꯐꯖꯔꯦ ꯌꯥꯝꯅ ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯑꯣꯐꯔ ꯂꯩꯅꯤꯀꯣ ꯁꯤꯒꯤꯁꯨ ꯁꯤꯁꯨ ꯁꯤꯁꯦ ꯂꯩꯔꯦ ꯑꯩ 500 ꯌꯣꯟꯖꯔꯝꯕꯅꯦꯕꯀꯣ ꯁꯤꯁꯨ ꯑꯗꯨꯝ 450 ꯑꯗꯨꯝ ꯂꯨꯄꯥ 150ꯗ ꯃꯌꯥꯝ ꯂꯧꯕ ꯌꯥꯔꯒꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯗꯨꯝ 500 ꯁꯤꯁꯦ 150 ꯁꯤꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯦꯇꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯦꯇꯤ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗ ꯑꯗꯨꯝ ꯄꯤꯕ ꯌꯥꯔꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯏꯃꯨꯡ ꯏꯄꯥꯁꯤꯡꯗ ꯑꯗꯨꯝ ꯄꯤꯕ ꯌꯥꯔꯕ ꯑꯥꯏꯇꯦꯝ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯂꯩꯕ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ ꯕꯇꯟ ꯄꯥꯜꯂꯦ ꯁꯨꯃꯥꯏꯅꯀꯣ ꯁꯤ ꯂꯩ ꯂꯨꯄꯥ 500ꯒꯤꯅꯤꯗ 500ꯒꯤ ꯑꯣꯏꯗꯣꯏ ꯌꯥꯏ ꯑꯗꯨꯒ ꯁꯤꯁꯤ ꯃꯥꯡꯗ ꯎꯔꯤꯁꯦ ꯁꯤꯁꯤꯅ H&Mꯒꯤꯅꯦꯕꯀꯣ H&Mꯒꯤ ꯍꯣꯏ ꯁꯤꯁꯦ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ H&Mꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄ꯭ꯂꯦꯟ ꯇꯤ ꯁꯔꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯁꯤ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯤꯀꯣ 500ꯒꯤ ꯑꯍꯨꯝꯗ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯒꯤꯁꯤꯁꯨ ꯀꯣ ꯄ꯭ꯂꯦꯟ ꯄꯥꯝꯕꯤꯔꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯁꯤꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯀꯂꯔꯁꯨ ꯃꯈꯜ ꯁꯨꯅ ꯂꯩꯔꯅꯤꯀꯣ ꯁꯤꯁꯦ 500ꯒꯤ ꯑꯍꯨꯝꯗ ꯀꯣ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦ 500ꯒꯤ ꯑꯍꯨꯝꯗ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯐꯖ ꯌꯥꯝ ꯐꯖꯔꯦ ꯁꯤꯝꯄꯜ ꯑꯣꯏꯔꯒꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯕ ꯌꯨꯅꯤꯀ꯭ꯂꯣꯒꯤ ꯑꯃꯁꯨ ꯂꯩꯔꯦ ꯌꯨꯅꯤꯀ꯭ꯂꯣꯒꯤ ꯑꯃꯁꯨ ꯂꯩꯔꯦ ꯁꯤ ꯌꯨꯅꯤꯀ꯭ꯂꯣꯒꯤꯁꯦ ꯕꯣꯛꯁꯤ ꯐꯤꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕꯣꯛꯁꯤ ꯐꯤꯠꯅꯤ ꯕꯣꯛꯁꯤ ꯐꯤꯠ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯝ ꯅꯍꯥꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯕ ꯃꯆꯨꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯅꯍꯥꯁꯤꯡ ꯅ꯭ꯌꯨꯠ ꯀꯂꯔ ꯌꯥꯝ ꯄꯥꯝꯅꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯒꯤ ꯍꯧꯔꯒ ꯁꯤꯒꯨꯝꯕꯁꯤꯁꯨ ꯌꯥꯝ ꯐꯖꯔꯦ ꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯂꯤ ꯒ꯭ꯔꯤꯟ ꯃꯆꯨ ꯈꯔ ꯆꯪꯕꯁꯦ ꯀꯣ ꯃꯆꯨꯗꯤ ꯈꯔ ꯂꯩꯔꯦ ꯕ꯭ꯂꯨ ꯃꯆꯨ ꯂꯩꯔꯦ ꯀꯣ ꯃꯆꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯖ ꯃꯆꯨ ꯂꯩꯔꯦ ꯀꯣꯐꯤ ꯃꯆꯨ ꯂꯩꯔꯦ ꯒ꯭ꯔꯤꯟ ꯃꯆꯨ ꯂꯩꯔꯦ ꯀꯣ ꯕ꯭ꯂꯦꯛ ꯃꯆꯨꯁꯨ ꯂꯩꯔꯦ ꯁꯤꯗ ꯀꯣ ꯁꯤꯅ ꯈꯔ ꯑꯃꯨꯛ ꯂꯥꯏꯠ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯃꯜꯁꯦ ꯁꯤꯒꯤꯁꯦ ꯑꯩ 100 ꯌꯣꯟꯖꯩꯌꯦꯕꯀꯣ ꯂꯨꯄꯥ 100 ꯍꯣꯏ ꯑꯣꯐꯔꯗ ꯑꯗꯨꯝ 350 ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯅꯤꯀꯣ ꯑꯣꯀꯦ ꯑꯣꯐꯔꯗ ꯂꯨꯄꯥ 350ꯗ ꯃꯌꯥꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤꯀꯣ 350ꯁꯦ ꯃꯌꯥꯝ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯛꯁꯤꯒꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯄꯤꯒꯗꯕꯅꯤꯀꯣ ꯃꯤꯡ ꯄꯜꯂꯛꯇꯕ ꯇꯥꯔꯒꯗꯤ ꯑꯣꯐꯔ ꯄꯤꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤ ꯃꯥꯡꯗꯕꯤꯔꯤꯕ ꯁꯤ ꯐꯣꯔꯃꯦꯜ ꯄꯦꯟꯁꯦ ꯁꯤꯒꯤꯁꯦ ꯁꯤ ꯐꯣꯔꯃꯦꯜ ꯄꯦꯟꯁꯤꯗꯤ ꯐꯔꯦꯕꯀꯣ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯔꯦꯕ ꯁꯤꯅ ꯖꯔꯥꯒꯤ ꯑꯣꯏꯔꯁꯨꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯤꯅ ꯐꯣꯔꯃꯦꯜ ꯄꯦꯟꯁꯦ ꯑꯩꯉꯣꯟꯗ ꯑꯍꯣꯡꯕꯁꯨ ꯂꯩ ꯑꯇꯥꯡꯕꯁꯨ ꯂꯩ ꯃꯌꯥꯝ ꯀꯣ ꯁꯤꯁꯤꯅ ꯑꯇꯥꯡꯕꯗꯨꯅꯦꯕꯀꯣ ꯁꯤ ꯐꯣꯔꯃꯦꯜ ꯄꯦꯟꯁꯦ ꯁꯤꯁꯤ나 ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯖꯔꯤꯁꯦ ꯂꯨꯄꯥ ꯀꯩꯅꯣ ꯊꯥꯖꯔꯤ 1,200 ꯊꯥꯕꯅꯦꯕꯀꯣ 1,200ꯗ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯡꯖꯃꯩ ꯊ꯭ꯔꯨꯗꯩ ꯂꯥꯛꯑꯒꯗꯤ ꯁꯤꯁꯤꯁꯨ 750ꯗ ꯑꯗꯨꯝ ꯂꯧ ꯌꯥꯅꯤꯀꯣ ꯁꯤꯁꯨ ꯑꯣꯀꯦ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏ ꯐꯣꯔꯃꯦꯜ ꯄꯦꯟꯁꯤ ꯂꯨꯄꯥ 1,200 ꯊꯥꯕꯅꯤ ꯑꯗꯣ ꯂꯨꯄꯥ ꯑꯗꯨꯝ ꯁꯤꯒꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯄꯤꯕ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ 750ꯗ ꯀꯣ ꯂꯧꯕ ꯌꯥꯒꯗꯣꯏꯅꯤ ꯑꯗꯣ ꯁꯤꯁꯦ ꯆꯦꯛ ꯆꯠꯄꯁꯨ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯃꯔꯛꯇ ꯇꯦꯛꯆꯔ ꯌꯥꯎꯕ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯤꯗ ꯇꯦꯛꯆꯔ ꯌꯥꯎꯕ ꯑꯩꯈꯣꯏ ꯐꯣꯔꯃꯦꯜ ꯄꯦꯟꯁ ꯂꯩꯔꯦ ꯇꯦꯛꯆꯔ ꯌꯥꯎꯗꯕ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯟ ꯑꯣꯏꯕꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯣꯖꯥꯁꯤꯡꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯗ꯭ꯔꯦꯁꯅꯤꯀꯣ ꯁꯦ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗꯩꯗꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪꯗ ꯑꯩꯈꯣꯏ ꯖꯦꯟꯇꯜꯃꯦꯟ ꯑꯣꯏꯕꯤꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯆꯞ ꯆꯥꯔꯒꯗꯕ ꯑꯥꯏꯇꯦꯝꯅꯤ ꯁꯤꯒꯤꯁꯦꯀꯣ ꯐꯣꯔꯃꯦꯜꯗ ꯖꯤꯟ ꯁꯦꯠꯂꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯏ ꯖꯦꯟꯇꯜꯃꯦꯟ ꯑꯣꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯣꯔꯃꯦꯜ ꯁꯦꯠꯂꯒ ꯖꯦꯟꯇꯜꯃꯦꯟ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯀꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯅ ꯁꯤ ꯀꯩꯅꯣꯒꯤ ꯍꯥꯏꯅꯕꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯟ ꯄꯦꯟꯒꯤ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯀꯣꯔꯤꯌꯟ ꯄꯦꯟꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯇꯦꯛꯆꯔꯁꯤ ꯌꯥꯝ ꯐꯖꯅ ꯂꯥꯛꯄ ꯃꯇꯣꯟ ꯈꯔ ꯂꯥꯎꯕ꯭ꯔꯥ ꯁꯤꯒꯤꯁꯤꯅ ꯃꯇꯣꯟ ꯈꯔ ꯂꯥꯎꯋꯦ ꯁꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯁꯨ ꯌꯥꯝ ꯐꯕꯀꯣ ꯁꯤꯁꯤꯅ H&Mꯒꯤꯅꯦꯕꯀꯣ H&Mꯒꯤ ꯍꯣꯏ ꯁꯤꯗꯤ ꯑꯗꯨꯝ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯂꯣꯏ ꯌꯥꯔꯦ ꯁꯤꯁꯨ ꯑꯣꯀꯦ ꯁ꯭ꯇꯔꯦꯆꯦꯕꯜ ꯌꯥꯎꯔꯦ ꯁꯤꯒꯤꯁꯤꯁꯨꯀꯣ ꯌꯥꯝ ꯐꯩꯌꯦ ꯐꯣꯔꯃꯦꯜꯗ ꯁ꯭ꯇꯔꯦꯆꯦꯕꯜ ꯌꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯁꯦꯠꯄꯗꯤ ꯅꯨꯡꯉꯥꯏꯔꯒꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯐꯣꯔꯃꯦꯜꯁꯦ ꯁꯦꯒꯥꯏꯕ ꯈꯣꯠꯈꯥꯏꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯈꯔ ꯆꯤꯟꯕꯅꯤꯅ ꯑꯗꯨꯝ ꯑꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁ꯭ꯇꯔꯦꯆꯦꯕꯜ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯤꯠꯄ ꯃꯇꯝꯗ ꯁꯦꯠꯄ ꯃꯇꯝꯗ ꯀꯣ ꯑꯗꯒꯤ ꯁꯤ ꯃꯥꯡꯗ ꯄꯤꯕ ꯇꯤ ꯁꯥꯔꯠꯁꯤꯡꯁꯦ ꯁꯤ ꯇꯤ ꯁꯥꯔꯠꯁꯦ ꯁꯤꯁꯨ ꯑꯩ 100 ꯌꯣꯜꯂꯦꯕꯀꯣ ꯌꯨꯅꯤꯀ꯭ꯂꯣꯒꯤ ꯀꯣ ꯁꯤ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇꯅꯤꯀꯣ 100 ꯊꯥꯗꯣꯛꯆꯩꯁꯦ 100ꯗ ꯀꯣ ꯑꯣꯀꯦ ꯍꯥꯞ ꯖꯤꯞꯄꯔ ꯇꯤ ꯁꯥꯔꯠ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯌꯨꯅꯤꯀ꯭ꯂꯣꯒꯤ ꯂꯩꯔꯦ ꯍꯥꯞ ꯖꯤꯞꯅꯦ ꯑꯗꯒꯤ ꯁꯤ ꯕꯣꯛꯁꯤ ꯁꯥꯔꯠꯁꯦ ꯕꯣꯛꯁꯤ ꯁꯥꯔꯠꯁꯦ 1 2 3 ꯂꯩꯔꯦꯀꯣ ꯕꯣꯛꯁꯤ ꯁꯥꯔꯠꯁꯦ ꯁꯤ 700 ꯌꯣꯟꯖꯔꯝꯃꯦꯕ ꯁꯤꯁꯦꯀꯣ 700ꯗꯀꯣ ꯍꯣꯏ ꯑꯗꯣ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯁꯤꯡꯖꯃꯩ ꯊ꯭ꯔꯨꯗ ꯂꯥꯛꯑꯕꯗꯤ 650ꯗ ꯂꯣꯏ ꯐꯪꯉꯦ 650ꯗꯀꯣ ꯀꯩꯒꯤ ꯂꯨꯄꯥ 50 ꯂꯣꯏ ꯇꯥꯔꯦ ꯁꯤꯕꯨ ꯂꯨꯄꯥ 50 ꯂꯣꯏ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯂꯨꯄꯥ 50 ꯇꯥꯗꯕ ꯑꯥꯏꯇꯦꯝ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯅꯃꯛ ꯂꯨꯄꯥ 50 ꯂꯣꯏꯅ ꯇꯥꯔꯦ ꯁꯤꯒꯤ ꯕꯣꯛꯁꯤ ꯁꯔꯠ ꯍꯧꯖꯤꯛꯀꯥꯟ ꯅꯍꯥꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯔꯤꯕꯀꯣ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣꯏ ꯖꯤꯟꯁ ꯃꯇꯣꯟ ꯑꯔꯥꯎꯕꯤ ꯑꯃꯒ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯒ ꯂꯤꯠꯈꯤ ꯇꯥꯔꯒꯗꯤ ꯅꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯅꯩꯔꯦꯀꯣ ꯅꯩꯕ ꯂꯦꯚꯦꯜ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯂꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯝꯕ ꯀꯂꯦꯛꯁꯟꯁꯇꯀꯣ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯒꯤ ꯁꯤꯗ ꯁꯤꯒꯤꯁꯨ ꯄ꯭ꯔꯤꯟ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯒꯤꯁꯦ ꯇꯦꯛꯆꯔꯁꯨ ꯄ꯭ꯔꯤꯟꯁꯨ ꯂꯣꯏ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯑꯝꯇ ꯃꯥꯟꯅꯗꯦ ꯁꯤꯒꯤꯁꯤꯁꯨ ꯑꯗꯨꯝ ꯂꯨꯄꯥ 650 ꯑꯣꯏꯗꯣꯏꯅꯤꯀꯣ 650 ꯂꯣꯏ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯁꯤ ꯂꯩꯔꯤꯕ ꯁꯤ ꯐꯣꯔꯃꯦꯜ ꯁꯥꯔꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯣꯒꯤ ꯀꯣꯗ꯭ꯔꯣꯏ ꯁꯔꯠ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯗ꯭ꯔꯣꯏ ꯁꯥꯔꯠꯁꯨ ꯂꯩꯔꯦ ꯀꯥꯔꯒꯣ ꯁꯔꯠꯁꯨ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯃꯤꯛꯁꯅꯦ ꯍꯥꯏꯇꯥꯔꯦ ꯃꯤꯛꯁꯤꯡꯅꯦ ꯁꯤ 1 2 3ꯁꯦ ꯁꯤ ꯑꯍꯨꯝꯁꯦ ꯑꯗꯨꯝ 650ꯗ ꯂꯣꯏ ꯂꯧꯕ ꯌꯥꯅꯤꯀꯣ 650ꯗ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯕ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯥꯔꯒꯣ ꯁꯔꯠꯅꯦ ꯑꯩꯈꯣꯏ ꯀꯣꯗ꯭ꯔꯣꯏ ꯁꯔꯠꯅꯦꯀꯣ ꯁꯤꯒꯤꯁꯦ 650ꯗ ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯒꯗꯣꯏꯅꯤꯀꯣ ꯅꯣꯔꯠ ꯐꯦꯁꯀꯤ ꯌꯥꯎꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯌꯥꯎꯔꯦ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯀꯣꯄꯔ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯀꯩꯅꯣ ꯍꯥꯏꯍꯧꯗ꯭ꯔꯦ ꯂꯦꯅꯤꯟ ꯁꯥꯔꯠ ꯂꯦꯅꯤꯟ ꯄꯦꯟ ꯍꯥꯏꯍꯧꯗ꯭ꯔꯦ ꯂꯦꯅꯤꯟ ꯄꯦꯟ ꯑꯝꯇꯪ ꯂꯥꯛꯄꯤꯔꯣ ꯂꯦꯅꯤꯟ ꯄꯦꯟ ꯍꯧꯔꯁꯦꯕꯀꯣ ꯂꯤꯅꯟ ꯄꯦꯟ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯁꯝꯃꯔ ꯑꯣꯏꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯁꯦꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯥꯃꯛꯁꯨ ꯁꯦꯠꯆꯔꯤꯀꯣ ꯂꯤꯅꯟ ꯄꯦꯟ ꯁꯦꯠꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏ ꯂꯤꯅꯟ ꯄꯦꯟ ꯁꯤꯅ ꯁꯔꯄ꯭ꯂꯁꯀꯤꯅꯤꯀꯣ ꯁꯤꯅ ꯃꯅꯤꯡꯗ ꯖꯤꯞ ꯌꯥꯎꯕꯤꯗꯨꯅꯦꯕ ꯃꯅꯤꯡꯗ ꯖꯤꯞ ꯌꯥꯎꯕꯤ ꯁꯨꯃꯥꯏꯅ ꯑꯅꯤ ꯌꯥꯎꯏꯁꯦꯀꯣ ꯑꯣꯀꯦ
시세 아이 하나 700 ꯐꯥꯎ ꯊꯥꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛ 650다 ꯂꯧꯕꯗꯤ ꯌꯥꯔꯦ ꯑꯗꯣ ꯑꯣꯐꯔꯒꯤ ꯑꯣꯏꯅ ꯁꯤꯡꯖꯃꯩꯒꯤ ꯊ꯭ꯔꯨ ꯂꯥꯛꯑꯕꯅꯤꯅ 600다 ꯂꯣꯏ ꯂꯧ ꯌꯥꯔꯅꯤ 600다 ꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯂꯤꯅꯟ ꯄꯦꯟꯁꯦ ꯂꯨꯄꯥ 600다 ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯀꯂꯔꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯕ ꯃꯥꯜꯂꯦ ꯀꯂꯔꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯂꯦꯅꯤꯟ ꯄꯦꯟꯒꯤ ꯀꯂꯔ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯂꯦꯅꯤꯟ ꯄꯦꯟꯁꯦ ꯐꯤ ꯑꯐꯕꯁꯨ ꯌꯥꯎꯔꯤꯑꯕꯀꯣ ꯁꯤ ꯁꯔꯄ꯭ꯂꯁꯀꯤꯁꯤ ꯅꯠꯇꯕꯀꯣ ꯑꯩ ꯄꯨꯊꯣꯛꯆꯔꯒꯦ ꯁꯤꯁꯦ ꯑꯅꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯁꯤꯅꯀꯣ ꯁꯤꯅ ꯐꯤ ꯊꯥꯕ ꯍꯦꯜꯂꯅꯤ ꯐꯤ ꯐꯕ ꯍꯦꯜꯂꯅꯦꯕ ꯁꯤꯗꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣ ꯑꯦꯂꯥꯁꯇꯤꯛ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤꯀꯣ ꯃꯅꯤꯡꯒꯤꯁꯦ ꯑꯩ ꯂꯧꯊꯣꯛꯆꯔꯒꯦ ꯁꯤ ꯏꯂꯥꯁꯇꯤꯛ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤꯀꯣ ꯁꯤꯁꯤ ꯂꯩꯔꯦ ꯇꯣ ꯁꯦꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯤꯒꯤꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯁꯨ ꯑꯗꯨꯝ ꯑꯣꯐꯔꯗ ꯑꯗꯨꯝ 600ꯇ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯅꯤꯀꯣ 600다 ꯀꯣ ꯃꯌꯥꯝ ꯁꯤꯁꯦ 600다 ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯔꯒꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯖꯣꯒꯔ ꯄꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯄꯥꯕ ꯀꯥꯂꯦꯟꯒꯤꯗꯨꯅꯦꯕꯀꯣ ꯁꯤꯁꯨ ꯑꯣꯐꯔ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯄꯤꯖꯒꯦꯀꯣ ꯁꯤꯁꯨ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯁꯤꯁꯦ ꯑꯩ 500 ꯌꯣꯜꯂꯦ ꯑꯗꯣ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯑꯅꯤ ꯂꯧꯕꯤ ꯇꯥꯔꯗꯤ ꯂꯨꯄꯥ 1,500ꯗ ꯂꯧ ꯌꯥꯅꯤꯀꯣ ꯂꯨꯄꯥ 1,500ꯗ ꯂꯧꯕꯤꯕ ꯌꯥꯝ ꯌꯥꯒꯗꯣꯏꯅꯤꯀꯣ ꯄꯥꯕꯗꯨꯅꯤꯀꯣ ꯃꯌꯥꯝꯅ ꯍꯪꯕꯤꯔꯝꯕꯅꯦ ꯁꯤꯁꯨ ꯌꯥꯝ ꯄꯥꯕ ꯐꯤꯗꯨꯅꯤ ꯁꯦꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯒꯤꯁꯦꯀꯣ ꯁꯤꯗꯤ ꯌꯥꯝ ꯄꯥꯔꯦ ꯐꯤꯁꯦꯀꯣ ꯍꯣꯏ ꯊꯤ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯒꯤꯁꯤꯗꯤ ꯁ꯭ꯋꯥꯏꯁꯨ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯍꯣꯏ ꯃꯆꯨꯗꯤ ꯂꯣꯏ ꯁꯨ ꯂꯩꯔꯅꯤ ꯁꯤꯒꯤꯁꯨ ꯁꯤ ꯂꯩꯔꯦ ꯀꯣ ꯂꯨꯄꯥ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯑꯥꯏꯇꯦꯝ ꯑꯗꯨꯒ ꯑꯍꯟꯁꯤꯡꯒꯤ ꯑꯃꯗꯤ ꯑꯣꯐꯔ ꯑꯃꯗꯤ ꯄꯤꯔꯒꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯀꯞ ꯌꯥꯎꯕ ꯌꯥꯎꯔꯤꯑꯕꯀꯣ ꯂꯦꯅꯤꯟ ꯄꯦꯟ ꯃꯔꯛꯇꯁꯨ ꯀꯞ ꯌꯥꯎꯕꯁꯤꯡꯁꯦ 100 ꯄꯔ ꯄꯤꯁꯇ ꯂꯨꯄꯥ 100 ꯂꯧꯔꯣ ꯑꯣꯀꯦ ꯖꯣꯒꯔꯗ ꯑꯩꯈꯣꯏ ꯀꯞ ꯌꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯅꯤ ꯂꯧꯕꯤ ꯇꯥꯔꯗꯤꯀꯣ ꯁꯤ 800ꯇ ꯂꯧ ꯌꯥꯅꯤ 800다 ꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯑꯃ ꯂꯧꯕꯤ ꯇꯥꯔꯒꯗꯤ ꯂꯨꯄꯥ 100ꯗ ꯀꯣ ꯑꯗꯨꯒ ꯗꯕꯜ ꯄꯤꯁ ꯂꯧꯕꯤꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ 800ꯇ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯣꯒꯔ ꯄꯦꯟꯇ ꯑꯩꯈꯣꯏ ꯀꯞ ꯌꯥꯎꯕꯁꯦꯀꯣ ꯑꯗꯒꯤ ꯁꯤꯁꯨ ꯂꯩꯔꯦ ꯁꯤ ꯑꯩꯈꯣꯏ ꯀꯣꯗ꯭ꯔꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯣꯗ꯭ꯔꯣꯏ ꯂꯥꯛꯄꯁꯦ ꯇꯦꯛꯆꯔ ꯌꯥꯎꯕꯁꯦ ꯑꯩ ꯍꯥꯟꯅ ꯁꯤ ꯀꯩꯅꯣ ꯌꯣꯟꯖꯔꯝꯃꯦ ꯁꯤꯁꯨ ꯑꯗꯨꯝ 800ꯒꯤ ꯑꯅꯤ ꯂꯧꯕ ꯌꯥꯅꯤꯀꯣ 700ꯒꯤ ꯑꯅꯤ ꯃꯌꯥꯝ ꯁꯤꯁꯨ ꯀꯣ ꯁꯤꯁꯨ 800ꯒꯤ ꯁꯤ ꯀꯂꯔ ꯂꯣꯏ ꯁꯨꯅ ꯂꯩꯔꯤꯀꯣ ꯁꯤꯁꯦ 800ꯒꯤ ꯑꯅꯤ ꯂꯧꯕꯤꯔꯣ ꯑꯗꯒꯤ ꯁꯤꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗ ꯁꯨꯝ ꯂꯩꯔꯦ ꯃꯌꯥꯝꯅ ꯌꯥꯝ ꯀꯟꯅ ꯍꯪꯕꯤꯔꯝꯕꯅꯦꯕ ꯁꯤꯁꯦ ꯑꯣꯀꯦ ꯀꯥꯔꯒꯣ ꯇꯥꯏꯞ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯦꯔꯤ ꯀꯇꯟ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝꯅ ꯁꯤ ꯂꯩꯁꯦꯀꯣ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯨꯖꯨ ꯂꯥꯎꯔꯒ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯆꯨ ꯀꯣꯛꯄꯒꯗꯤ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯗꯗꯤꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯄ꯭ꯔꯥꯏꯁꯁꯤꯅ ꯁꯤ ꯍꯧꯖꯤꯛꯀꯤꯗꯣ ꯄ꯭ꯔꯥꯏꯁꯁꯦ ꯑꯩ ꯍꯥꯟꯅ 600 ꯌꯣꯟꯖꯔꯝꯕꯅꯦꯕꯀꯣ ꯑꯗꯣ 550 ꯑꯃꯨꯛ ꯊꯥꯗꯣꯛꯆꯔꯝꯃꯦ ꯂꯨꯄꯥ 500 ꯌꯣꯜꯂꯝꯃꯦ ꯃꯔꯛ ꯑꯃ ꯀꯣ ꯍꯧꯖꯤꯛꯅ 500 ꯐꯥꯎ ꯂꯧꯕꯤ ꯌꯥꯔꯅꯤꯀꯣ ꯂꯨꯄꯥ 500ꯗ ꯃꯌꯥꯝ ꯂꯧꯕꯤꯕ ꯌꯥꯔꯒꯅꯤ ꯁꯤ ꯑꯩꯈꯣꯏ ꯀꯇꯟ ꯁꯤ ꯈꯛꯀꯤ ꯇꯦꯔꯤ ꯅꯠꯇꯦꯀꯣ ꯄꯦꯟꯁꯦꯀꯣ 500 ꯁꯤ ꯈꯛ ꯅꯠꯆꯗ꯭ꯔꯦ ꯑꯇꯩ ꯁꯤꯗ ꯃꯌꯥꯝ ꯌꯥꯎꯔꯤꯑꯕꯀꯣ ꯗꯥꯏꯔꯦꯛ ꯁꯥꯕ ꯑꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯣꯒꯤꯡ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯇ꯭ꯔꯦꯛ ꯄꯦꯟ ꯀꯣ ꯇ꯭ꯔꯦꯛ ꯄꯦꯟ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯛ ꯄꯦꯟꯁꯤꯗ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯑꯦꯗꯤꯗꯥꯁꯀꯤ ꯂꯩꯔꯦ ꯑꯦꯗꯤꯗꯥꯁꯀꯤ ꯁꯤꯗ ꯑꯦꯝꯕꯣꯏꯗ꯭ꯔꯤ ꯂꯣꯒꯣꯗ ꯏꯝꯕꯣꯏꯗ꯭ꯔꯤ ꯂꯣꯒꯣ ꯌꯥꯎꯕ ꯌꯥꯎꯔꯦ ꯏꯝꯕꯣꯏꯗ꯭ꯔꯤ ꯂꯣꯒꯣ ꯇꯧꯗꯕꯁꯨ ꯌꯥꯎꯏꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯑꯦꯗꯤꯗꯥꯁꯀꯤ ꯁꯤꯗ ꯇ꯭ꯔꯦꯛ ꯆꯦꯟꯕꯁꯨ ꯌꯥꯎꯔꯤꯀꯣ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯑꯣꯀꯦ ꯇ꯭ꯔꯦꯛ ꯆꯦꯟꯕꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯣꯐꯔ ꯂꯩꯀꯣ ꯄꯨꯂꯞ ꯁ꯭ꯋꯥꯏꯗ ꯂꯩꯁꯤꯅ ꯇ꯭ꯔꯦꯛ ꯆꯦꯟꯗꯕ ꯀꯣ ꯁ꯭ꯋꯥꯏꯗ ꯂꯩꯁꯤꯅ ꯇ꯭ꯔꯦꯛ ꯆꯦꯟꯕ ꯃꯈꯜ ꯂꯣꯏ ꯂꯩꯔꯤꯁꯦ ꯁꯨꯅ ꯂꯩꯔꯦ ꯄꯨꯃꯥꯒꯤꯁꯨ ꯂꯩꯔꯦ ꯅꯣꯔꯠ ꯐꯦꯁꯀꯤꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯦꯁꯤꯛꯀꯤ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯦꯁꯤꯛꯀꯤ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯁꯥꯔꯦ ꯁꯤ ꯄꯨꯂꯞ ꯂꯨꯄꯥ 500ꯗ ꯂꯣꯏ ꯄꯤꯊꯣꯛꯑꯒꯦ ꯂꯨꯄꯥ 500ꯗ ꯍꯣꯏ ꯀꯣ 500 ꯍꯥꯏꯁꯦ ꯄꯔ ꯄꯤꯁꯇ ꯍꯥꯏꯕꯅꯤꯀꯣ ꯄꯔ ꯄꯤꯁ ꯄꯨꯂꯞ ꯃꯌꯥꯝ ꯄꯤꯁ ꯑꯃꯃꯝꯗ ꯂꯨꯄꯥ 500 ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯣ ꯐꯣꯔꯃꯦꯜ ꯄꯦꯟꯁꯦ ꯁꯤꯁꯦ ꯑꯃꯃꯝꯗ ꯑꯩꯅ ꯊꯥꯔꯤꯁꯦ ꯂꯨꯄꯥ ꯀꯩꯅꯣ ꯊꯥꯖꯔꯝꯃꯦ 400ꯀꯨꯝꯕꯀꯣ 600 ꯀꯣ ꯍꯣꯏ ꯑꯗꯣ ꯁꯤꯁꯦ ꯁꯤꯡꯖꯃꯩ ꯊ꯭ꯔꯨꯗ ꯂꯥꯛꯑꯒꯗꯤ ꯁꯤ ꯀꯩꯅꯣ ꯄꯤꯖꯅꯤꯀோ ꯑꯗꯣ ꯁꯤꯌꯥꯔ ꯐꯣꯂꯣ ꯇꯧꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯡꯖꯃꯩ 360 ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨꯀꯣ ꯁꯤꯡꯖꯃꯩ 360ꯅꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯝꯕ ꯀꯂꯦꯛꯁꯟꯁꯀꯤ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯑꯃꯗꯤ ꯃꯌꯥꯝ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯤ ꯀꯦꯞꯁꯟꯗ ꯍꯥꯞꯄꯅꯤꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯗꯦꯜꯂꯤꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯞꯗꯦꯠꯁꯤꯡ ꯑꯅꯧꯕ ꯀꯔꯤ ꯁ꯭ꯇꯣꯛ ꯂꯥꯛꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯕꯅꯤꯀꯣ ꯑꯗꯨꯅ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯂꯨꯄꯥ 500ꯗ ꯂꯧꯕꯤꯕ ꯌꯥꯔꯅꯤ 500ꯗ ꯀꯣ ꯁꯤꯡꯖꯃꯩ 360 ꯐꯣꯂꯣ ꯇꯧꯕꯤꯔꯕ ꯈꯝꯕ ꯀꯂꯦꯛꯁꯟ ꯐꯣꯂꯣ ꯇꯧꯕꯤꯔꯕ ꯂꯨꯄꯥ 500ꯗ ꯂꯧꯕ ꯌꯥꯔꯒꯅꯤ ꯁꯤꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟꯁꯦꯀꯣ ꯁꯤ ꯆꯦꯛ ꯆꯠꯄꯁꯨ ꯃꯔꯛꯇ ꯌꯥꯎꯔꯤꯀꯣ ꯆꯦꯛ ꯆꯠꯄꯁꯤꯁꯨ ꯀꯩꯁꯨ ꯂꯨꯄꯥ 500ꯗ ꯂꯣꯏ ꯂꯧꯕꯤ ꯌꯥꯔꯅꯤ 500ꯗ ꯀꯣ ꯑꯣꯀꯦ ꯆꯦꯛ ꯆꯠꯄ ꯑꯩꯈꯣꯏ ꯇꯦꯛꯆꯔꯌꯥꯎꯕ ꯃꯌꯥꯝꯁꯦꯀꯣ ꯑꯩꯈꯣꯏ ꯀꯦꯚꯤꯟ ꯀ꯭ꯂꯤꯟꯒꯤꯀꯣ ꯑꯗꯨꯝ ꯁꯤꯀꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯁꯤ ꯑꯗꯨꯝ ꯂꯨꯄꯥ 500ꯗ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯤ ꯖꯤꯟꯁ ꯀꯣ ꯑꯉꯥꯡꯒꯤ ꯕꯦꯒꯤ ꯖꯤꯟꯁ ꯍꯥꯏꯇꯥꯔꯦ ꯁꯤ ꯉꯁꯤ ꯂꯥꯛꯄꯅꯦ ꯁꯤ ꯖꯤꯟꯁꯁꯦ ꯑꯉꯥꯡꯒꯤ ꯀꯣ ꯑꯣꯀꯦ ꯁꯤ ꯑꯗꯨꯝ ꯂꯩꯔꯦ ꯁꯤ ꯈ꯭ꯋꯥꯡꯁꯦ 34ꯅꯦ 34 ꯑꯣꯏꯁꯤ ꯁꯤꯗ ꯑꯣꯚꯔ ꯁꯥꯏꯖꯇ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯔꯅꯤ ꯁꯤꯁꯦ ꯍꯧꯖꯤꯛꯀꯥꯟ ꯅꯍꯥꯁꯤꯡꯅ ꯈ꯭ꯋꯥꯏ ꯄꯥꯝꯅꯕ ꯀꯣ ꯐꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯕꯦꯒꯤ ꯐꯤꯠ ꯀꯣ ꯌꯥꯝꯅ ꯄꯥꯝꯅꯩ ꯈꯖꯤꯛ ꯈꯔꯒꯤ ꯄꯥꯝꯅꯕꯗꯤ ꯌꯥꯝ ꯊꯤ ꯄꯥꯝꯅꯔꯦ ꯃꯥꯅꯦ ꯑꯩ ꯁꯤꯁꯦ 850 ꯌꯣꯟꯖꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯁꯤꯡꯖꯃꯩ ꯊ꯭ꯔꯨꯗ ꯂꯥꯛꯑꯕꯅꯤꯅꯀꯣ ꯃꯥꯒꯤ ꯊ꯭ꯔꯨꯗꯕꯨ ꯂꯥꯛꯑꯗꯤ ꯑꯩ ꯀꯩꯅꯣ ꯑꯣꯐꯔ ꯄꯤꯔꯦ ꯁꯤꯁꯨ 750ꯗ ꯂꯧ ꯌꯥꯔꯅꯤꯀꯣ 750ꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯀꯂꯔꯗꯤ ꯑꯗꯨꯝ ꯁꯨꯅ ꯕꯦꯒꯤ ꯐꯤꯠ ꯂꯩꯔꯅꯤꯀꯣ ꯖꯤꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯀꯂꯔꯗꯤ ꯁꯨꯅ ꯂꯩꯔꯅꯤ ꯁꯤꯁꯦ ꯀꯂꯔ ꯑꯃ ꯀꯂꯔ ꯑꯅꯤ ꯂꯩꯔꯦ ꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯥꯔꯀꯣꯜ ꯕ꯭ꯂꯦꯛ ꯀꯣ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯝ ꯕ꯭ꯂꯨ ꯃꯆꯨ ꯌꯥꯎꯔꯦ ꯀꯣ ꯑꯗꯨꯝ ꯈꯔ ꯐꯦꯗꯦꯠ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯃꯆꯨꯗꯤ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯣ ꯂꯧꯕꯤꯕ ꯌꯥꯔꯦ ꯁꯤ 750ꯗ ꯂꯣꯏ ꯂꯧ ꯌꯥꯔꯅꯦꯕ 750ꯗ ꯃꯌꯥꯝ ꯂꯧꯕ ꯌꯥꯔꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯔꯤꯒꯨꯂꯔ ꯐꯤꯠ ꯍꯥꯏꯇꯥꯔꯦ
regular fit ꯂꯩ ꯀꯣ ꯁꯤꯁꯨ 자라기 ꯍꯣꯏ ꯁꯤ 800 ꯌꯣꯟꯅꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯣ 음. ꯑꯗꯣ ꯑꯩ offer price 시ꯁꯨ 좀 ꯄꯤꯖꯒꯦ ꯀꯣ 750다 750다 ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯒꯤꯁꯤꯁꯨꯀꯣ 시 자라기니 시수 컬러 ꯃꯌꯥꯝ ꯂꯩ ꯀꯣ unique color ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯁꯤꯡꯁꯦ ꯀꯂꯔꯁꯦ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯒꯗꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟ ꯁꯤꯖꯟꯒ ꯆꯞ ꯆꯥꯟꯅꯔꯕ ꯃꯆꯨ ꯉꯥꯛꯇꯅꯦ ꯃꯌꯥꯝꯁꯤꯗ ꯂꯩꯔꯤꯁꯦꯀꯣ ꯂꯤꯚꯥꯏꯁꯀꯤꯁꯨ ꯂꯩꯔꯦ ꯁ꯭ꯋꯥꯏꯗꯀꯣ ꯐꯖ ꯐꯖꯕ ꯖꯁ ꯀꯋꯥꯂꯤꯒꯤ ꯖꯤꯟꯁꯁꯨ ꯂꯩ ꯖꯁ ꯁ꯭ꯋꯥꯏꯗꯀꯣ ꯀꯋꯥꯂꯤꯒꯤ ꯖꯤꯟꯁꯁꯦ ꯍꯥꯟꯅ ꯑꯩ 1,100 ꯊꯥꯖꯔꯝꯕꯅꯦꯕꯀꯣ ꯁꯤꯗꯤ ꯄꯤꯁꯁꯨ ꯌꯥꯝꯗ꯭ꯔꯦ ꯄꯤꯁ 5 ꯇꯔꯨꯛꯇ ꯉꯥꯏꯔꯝꯕꯅꯤ ꯁꯤ ꯃꯌꯥꯝꯒꯤ ꯈꯜꯂꯒ 1,100ꯗ ꯂꯧ ꯌꯥꯔꯅꯤꯀꯣ ꯖꯁ ꯂꯤꯁꯤꯡ ꯑꯃꯒ ꯆꯥꯝꯃꯗ ꯃꯌꯥꯝꯁꯤ ꯂꯧꯕꯤꯕ ꯌꯥꯔꯒꯅꯤꯀꯣ ꯖꯁ ꯀꯋꯥꯂꯤꯒꯤ ꯖꯁ ꯀꯋꯥꯂꯤꯒꯤ ꯃꯆꯨ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯁꯤ ꯃꯆꯨ ꯑꯅꯤꯁꯤꯗ ꯁꯥꯏꯖꯇꯤ ꯈꯔ ꯂꯩꯔꯝꯈꯤꯅꯤꯀꯣ ꯁꯤꯁꯦ ꯁꯤ ꯂꯩꯔꯦ 1,100ꯗ ꯂꯧꯕꯤꯕ ꯂꯤꯁꯤꯡ ꯌꯥꯔꯅꯤ ꯑꯃꯒ ꯆꯥꯝꯃ ꯈꯛꯇꯪꯗ ꯃꯌꯥꯝ ꯂꯧꯕ ꯌꯥꯔꯒꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯦꯔꯦꯜꯗꯀꯣ ꯄꯦꯔꯦꯜ ꯖꯤꯟꯁꯇꯁꯨ ꯈꯔ ꯂꯩꯔꯤꯑꯕꯀꯣ ꯖꯤꯟꯁ ꯕꯦꯒꯤ ꯖꯤꯟꯁ ꯍꯥꯏꯒꯗꯣꯏꯔꯥ ꯄꯦꯔꯦꯜ ꯍꯥꯏꯒꯗꯣꯏꯔꯥ ꯃꯆꯨ ꯈꯔ ꯄꯨꯊꯣꯛꯆꯔꯛꯀꯦꯕ ꯁꯤꯁꯦ ꯑꯣꯀꯦ ꯄꯨꯔꯥ ꯖꯦꯜ ꯕ꯭ꯂꯦꯛ ꯀꯣ ꯍꯣꯏ ꯑꯁꯤꯁꯦ ꯑꯩ ꯍꯥꯟꯅ ꯂꯨꯄꯥ 600ꯇ ꯌꯣꯜꯂꯦꯕꯀꯣ 600ꯗ ꯑꯗꯣ ꯑꯣꯐꯔ ꯄ꯭ꯔꯥꯏꯁ 1,100ꯗ ꯑꯗꯨꯝ ꯊꯥꯗꯣꯛꯆꯔꯤꯀꯣ ꯁꯤꯁꯦ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯃꯌꯥꯝ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯒ ꯑꯅꯤꯗ ꯑꯃꯗ ꯅꯠꯇꯦꯀꯣ ꯑꯅꯤꯗ ꯑꯣꯀꯦ ꯑꯅꯤꯗ ꯀꯣ ꯑꯅꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯥꯝꯃ ꯈꯛꯇꯪꯗ ꯃꯌꯥꯝ ꯂꯩꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯍꯥꯄꯦꯟꯁꯤꯡꯁꯦ ꯁꯤ ꯍꯥꯄꯦꯟꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯤ ꯍꯥꯄꯦꯟꯁꯦ 500ꯒꯤ ꯑꯅꯤꯅꯤꯀꯣ ꯁꯦ ꯍꯥꯄꯦꯟ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯣꯗ꯭ꯔꯣꯏꯒꯤ ꯐꯤꯗꯥ ꯑꯣꯏꯕꯁꯦ ꯀꯣ ꯃꯌꯥꯝ 500ꯒꯤ ꯑꯅꯤ ꯂꯩꯔꯦ ꯁꯤꯁꯦ ꯀꯣ ꯁꯤꯅ 500ꯒꯤ ꯑꯅꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ 100ꯒꯤ ꯑꯅꯤ ꯑꯩ ꯁꯣꯝꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯥꯛꯆꯒꯦ ꯁꯣꯝꯗ ꯌꯣꯟꯅ ꯄꯤꯔꯛꯑꯣ ꯁꯣꯝꯗ ꯌꯣꯟꯅ ꯄꯤꯔꯛꯑꯣ ꯑꯩ ꯁꯤꯒꯤꯁꯦ ꯁꯤ ꯍꯧꯖꯤꯛ ꯂꯝꯖꯦꯟ ꯆꯦꯟꯕ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯎꯞꯄ ꯅꯨꯡꯉꯥꯏꯕ ꯔꯟꯅꯤꯡꯒꯤ ꯁꯣꯔꯠꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯇꯋꯦꯜ ꯍꯥꯞꯐꯝ ꯃꯌꯥꯝ ꯂꯩꯔꯦ ꯇꯋꯦꯜ ꯍꯥꯞꯐꯝꯗꯣ ꯃꯌꯥꯝ ꯁꯤꯗ ꯁꯨꯃꯥꯏꯅ ꯅꯝꯖꯟꯐꯝꯅꯤꯀꯣ ꯇꯋꯦꯜ ꯁꯤꯗ ꯁꯨꯃꯥꯏꯅ ꯏꯟꯖꯟꯕ ꯌꯥꯔꯦ ꯁꯤꯒꯤꯁꯤꯁꯨ ꯂꯨꯄꯥ 500ꯒꯤ 100 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ 100ꯒꯤ ꯑꯅꯤ 100ꯒꯤ ꯑꯅꯤ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯔꯤꯑꯕ ꯏꯅꯔ ꯌꯥꯎꯕ ꯂꯥꯏꯅꯤꯡ ꯌꯥꯎꯕ ꯀꯣ ꯂꯥꯏꯅꯤꯡ ꯌꯥꯎꯕ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯂꯥꯏꯅꯤꯡꯗꯣ ꯁꯤ ꯂꯩꯔꯦ ꯃꯥꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯦꯅꯦ ꯂꯥꯏꯅꯤꯡ ꯁꯤ ꯂꯩꯁꯤꯅꯦ ꯂꯥꯏꯅꯤꯡ ꯌꯥꯎꯕ ꯁꯤꯁꯦ ꯁꯤꯁꯨ 500ꯒꯤ ꯑꯅꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯔꯟꯅꯤꯡꯒꯤ ꯂꯥꯏꯅꯤꯡ ꯌꯥꯎꯕꯁꯦ ꯁꯨꯃꯥꯏꯅ ꯀꯣ ꯁ꯭ꯂꯦꯛꯁ ꯑꯃ ꯌꯥꯎꯕꯁꯦ ꯁꯤꯒꯤꯁꯦ ꯂꯨꯄꯥ 500ꯒꯤ ꯑꯅꯤ ꯂꯥꯛꯀꯗꯣꯏꯕ ꯑꯗꯒꯤ ꯁꯤꯗ ꯎꯔꯤꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯇꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯂꯨꯄꯥ 300 ꯌꯣꯜꯂꯝꯕꯅꯦ ꯍꯥꯟꯅꯀꯣ ꯁꯤꯁꯨ 300ꯗ ꯂꯧꯕꯤꯕ ꯌꯥꯔꯅꯤ 300ꯗ ꯃꯌꯥꯝ 350 ꯌꯣꯜꯂꯝꯕꯅꯤ 300ꯗ ꯂꯧꯕ ꯌꯥꯔꯦ ꯁꯤꯒꯤꯁꯦ ꯀꯣ ꯑꯗꯒꯤ ꯃꯌꯥꯝꯅ ꯀꯣꯗ꯭ꯔꯣꯏꯒꯤ ꯁꯤꯁꯦ ꯍꯪꯕꯤꯔꯝꯕꯅꯦꯕ ꯁꯤꯁꯨ ꯀꯣ ꯁꯤꯁꯨ ꯁꯥꯏꯖ ꯂꯣꯏ ꯂꯩꯔꯤ ꯁꯤꯁꯦ 600ꯗ ꯌꯣꯟꯕꯅꯦꯕ ꯑꯩꯀꯣ ꯃꯌꯥꯝ ꯕꯔꯁꯀꯥꯒꯤ ꯑꯩꯈꯣꯏ ꯁꯔꯄ꯭ꯂꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯣꯏ ꯁꯔꯄ꯭ꯂꯁ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯕꯅꯤ ꯁꯤꯒꯤꯁꯦ ꯀꯣ ꯑꯗꯨꯝ ꯁꯤꯒꯤꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯡꯖꯃꯩ ꯊ꯭ꯔꯨꯗ ꯂꯥꯛꯑꯗꯤ ꯁꯤ ꯂꯨꯄꯥ 80 ꯅꯟꯊꯖꯒꯦꯀꯣ 550ꯗ ꯌꯥꯅꯤꯀꯣ ꯂꯨꯄꯥ 550ꯗ ꯀꯣ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯃꯆꯨ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯃꯆꯨꯗꯤ ꯁꯨꯅ ꯂꯩꯔꯤ ꯌꯥꯜꯂꯝꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯅꯀꯣ ꯃꯆꯨ ꯑꯗꯨꯝ ꯂꯩꯔꯤ ꯀꯣ ꯁꯤꯒꯤꯁꯦ ꯑꯣꯀꯦ ꯕꯔꯁꯀꯥꯒꯤ ꯁꯤꯗ ꯁꯔꯄ꯭ꯂꯁꯀꯤ ꯖꯤꯟꯁ ꯂꯩꯁꯤꯡꯁꯦ ꯍꯥꯄꯦꯟꯁꯤꯡꯁꯦ ꯁꯤꯁꯦ ꯂꯨꯄꯥ 500 ꯂꯣꯏ ꯂꯧꯕꯤ ꯌꯥꯏ 500ꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯔꯄ꯭ꯂꯁꯀꯤ ꯖꯤꯟꯁ ꯀꯣ ꯑꯗꯨꯝ ꯁꯔꯄ꯭ꯂꯁꯀꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯂꯥꯁꯇꯤꯛ ꯌꯥꯎꯔꯝꯒꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯏꯕꯤꯌꯨ ꯆꯤꯡꯁꯦ ꯑꯗꯨꯝ ꯀꯣ ꯁꯨꯃꯥꯏꯅ ꯑꯦꯂꯥꯁꯇꯤꯛ ꯌꯥꯎꯔꯝꯒꯅꯤ ꯍꯦꯟꯅ ꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯌꯥꯎꯔꯝꯒꯅꯤ ꯇꯣ ꯁꯨꯃꯥꯏꯅ ꯑꯦꯂꯥꯁꯇꯤꯛ ꯌꯥꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯁꯤꯁꯨ ꯂꯩꯔꯦ ꯇꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯆꯤꯡꯕ ꯌꯥꯏꯁꯦ ꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯔꯄ꯭ꯂꯁꯀꯤ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯑꯦꯂꯥꯁꯇꯤꯛ ꯌꯥꯎꯔꯝꯃꯒꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯁꯦ ꯂꯨꯄꯥ ꯁꯤ ꯂꯨꯄꯥ 500ꯗ ꯀꯣ ꯂꯩꯔꯦ ꯁꯤꯁꯦ ꯁꯤ ꯃꯃꯥꯡꯗ ꯑꯩ ꯆꯦꯟꯒꯦ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯍꯥꯄꯦꯟꯁꯦ ꯁꯤꯁꯨ ꯑꯗꯨꯝ 500ꯗ ꯂꯧꯕꯤ ꯁꯤ 500ꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦ ꯁꯤꯁꯨ ꯂꯩꯔꯦ ꯐꯖꯩ ꯌꯥꯝꯅ ꯁꯤꯗꯤ ꯃꯆꯨꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨ ꯂꯦꯅꯤꯟ ꯄꯦꯟꯁꯨ ꯂꯩꯔꯤꯀꯣ ꯂꯦꯅꯤꯟ ꯍꯥꯄꯦꯟꯁꯨ ꯂꯩꯔꯤꯀꯣ ꯂꯤꯅꯟ ꯍꯥꯄꯦꯟꯁꯨ ꯀꯣ ꯑꯣꯀꯦ ꯁꯤꯒꯤꯁꯤꯅ ꯂꯤꯅꯟ ꯅꯠꯇꯦꯀꯣ ꯁꯤꯅ ꯂꯤꯅꯟ ꯍꯥꯄꯦꯟ ꯂꯥꯛꯑꯦ ꯑꯃꯨꯛ ꯁꯤꯅ ꯂꯦꯅꯤꯟꯅꯦꯕ ꯂꯦꯅꯤꯟꯒꯤꯁꯦ ꯁꯤꯁꯨ ꯑꯗum 500ꯗ ꯂꯧꯕꯤ ꯌꯥꯏ 500ꯗ ꯀꯣ ꯂꯤꯅꯟꯒꯤ ꯑꯗꯨꯝ ꯁꯥꯏꯖ ꯑꯄꯤꯛꯄ ꯑꯗꯨꯝ ꯃꯆꯥ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯍꯣꯏ ꯁꯤꯁꯨ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ H&Mꯒꯤ ꯂꯩꯔꯦ ꯀꯣ ꯑꯗꯩ ꯁꯤ ꯀꯣꯗ꯭ꯔꯣꯏꯒꯤ ꯂꯩꯔꯦ ꯀꯣꯗ꯭ꯔꯣꯏ ꯂꯥꯛꯑꯦ ꯀꯣꯗ꯭ꯔꯣꯏ ꯈꯪꯒꯥꯎ ꯂꯥꯛꯑꯦ ꯀꯣ ꯀꯣꯗ꯭ꯔꯣꯏ ꯄꯦꯟꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯀꯣꯗ꯭ꯔꯣꯏ ꯄꯦꯟꯁꯦ ꯑꯩ 850 ꯊꯥꯖꯔꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯁꯤꯡꯖꯃꯩ ꯊ꯭ꯔꯨꯗ ꯂꯥꯛꯑꯗꯤ 750ꯗ ꯂꯣꯏ ꯂꯧ ꯌꯥꯅꯤꯀꯣ ꯑꯣꯀꯦ ꯀꯣꯗ꯭ꯔꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯗ꯭ꯔꯣꯏꯒꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯁꯦꯠꯄ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯪꯒꯥꯎ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯄꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯂꯤꯚꯥꯏꯁꯀꯤ ꯀꯣ ꯁꯥꯏꯖ ꯑꯗꯨꯝ ꯂꯩꯒꯅꯤ ꯖꯔꯥꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯔꯛꯇ ꯖꯔꯥꯁꯨ ꯌꯥꯎꯔꯦ ꯀꯣ ꯁꯤꯁꯦ 750ꯗ ꯂꯣꯏ ꯂꯧꯕ ꯌꯥꯅꯤꯀꯣ ꯁꯤꯁꯦ 750ꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯣꯗ꯭ꯔꯣꯏꯒꯤꯁꯦ ꯂꯧꯕꯤꯕ ꯌꯥꯏ ꯂꯤꯚꯥꯏꯁ ꯑꯣꯏꯒꯦꯔꯥ ꯖꯔꯥ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯗꯨꯝ ꯂꯧꯕ ꯌꯥꯒꯅꯤ ꯀꯂꯔ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯃꯊꯪꯗ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯀꯥꯔꯒꯣ ꯀꯣ 6 ꯄꯣꯀꯦꯠ ꯀꯥꯔꯒꯣ ꯂꯥꯛꯀꯗꯣꯏꯅꯤ ꯀꯥꯔꯒꯣꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯣꯃꯁꯀꯤ ꯑꯃ ꯑꯇꯥꯡꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯣꯐꯔꯗ ꯑꯗꯨꯝ ꯄꯤꯊꯣꯛꯆꯔꯒꯦꯀꯣ ꯂꯤꯁꯤꯡꯗ ꯂꯣꯏ ꯂꯧ ꯌꯥꯔꯅꯤꯀꯣ ꯀꯥꯔꯒꯣꯒꯤꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡꯗ ꯁꯤꯅ ꯆꯥꯔꯠ ꯍꯥꯠꯀꯅꯤꯀꯣ ꯑꯁꯤꯁꯤꯡ ꯑꯣꯐꯔ ꯂꯣꯏ ꯂꯧ ꯌꯥꯔꯅꯤ ꯂꯤꯁꯤꯡꯗꯀꯣ ꯑꯗꯣ ꯁꯤꯡꯖꯃꯩ ꯊ꯭ꯔꯨꯗ ꯂꯥꯛꯑꯗꯤ 950 ꯂꯧ ꯌꯥꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯂꯨꯄꯥ 950 ꯂꯨꯄा 50 ꯇꯥꯊꯣꯛꯑꯒ ꯍꯣꯏ ꯀꯣ ꯂꯧꯕ ꯌꯥꯔꯒꯅꯤ ꯃꯆꯨꯗꯤ ꯂꯣꯏ ꯁꯨꯅ ꯂꯩꯔꯦꯀꯣ ꯁꯤꯒꯤꯗꯤ ꯃꯆꯨ 23 23 ꯂꯩꯀꯣ ꯁꯤꯗꯩꯗ ꯀꯥꯔꯒꯣ ꯃꯌꯥꯝꯁꯦ ꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯃꯆꯨꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯑꯗꯨꯝ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯍꯌꯦꯡꯁꯨ ꯄꯣꯠ ꯂꯥꯛꯀꯗꯣꯏꯅꯤ ꯃꯈꯜ ꯀꯣ ꯍꯪꯆꯤꯠꯁꯨ ꯂꯥꯛꯀꯗꯣꯏꯅꯤ ꯗꯦꯠ 4ꯗꯁꯨ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯌꯥꯎꯁꯪ ꯍꯧꯔ ꯐꯥꯎꯗ ꯑꯗꯨꯝ ꯁ꯭ꯇꯣꯛꯇꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯊꯪ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒꯤꯐ ꯑꯋꯦꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯁꯤꯌꯔ ꯇꯧꯕ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯗꯔꯅ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯦꯁ ꯄ꯭ꯔꯥꯏꯁꯁꯦ ꯀꯣ ꯁꯤ ꯄꯤꯖꯒꯗꯣꯏꯅꯤꯀꯣ ꯂꯥꯏꯚꯁꯦ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯛꯑꯣ
คอมเมนต์แชร์ต่อเลยให้คอมเมนต์ตัวบิรามอดูกาอดอมนะลิสิงอามาสิกีมาพูดไว้บังกัมราให้ดูยิงวิวก็อดูกาโลเคชั่นนั้นต่างๆวิวไม่ยามดา โลเคชั่นเช่เมืองลำไข่นี่ไม่ยามนะข้างนว่าให้ตาเลยนี่กุทบีนะสิตเลยเป็นนะกันแต่ก็ไรส์โฮเทลละมั้งกุทบีดูกี่เฮมานักนึงนะตรงเลยไม่ยามนะดูมวยรังอีกุทบีให้เดี๋ยวมามิ่งจัดเลยให้ตาเลยกุทบีเฮกนักกันดะอดูเลยเดี๋ยววันนี้ก็ยามนะไลฟ์โลเคชั่นก็ใส่คนหายเอาเลยกุทบีเฮกนักกันดะก็คำว่า collection ใส่เดี๋ยววันนี้อดูนะไม่ยามคำว่า collection จะก็ชาจิบุเจราว่าอามาดีอยากสังกีโอ้ยว่าไอเทมสิ่งไปดูนั่นเลยเด้ไม่ยามเงินหลักปีโร่เงินตาหลักปีก็เงินหลักก็มีไว้สิ่งนั้นให้เราออฟเฟอร์ปีก็ตัวนี้ก็อย่าเอาเที่ยงก็มีไว้สิ่งนั้นที่ต้องออฟเฟอร์เซ็ตพังเดียวเสียให้มาได้เลยก็เงินหลักปีโร่เลยที่บอกออฟเฟอร์สิ่งใช่ไหมครับลิมิเต็ดสต็อกอดุมโอ้ยทำเงินให้ในคันลิสต็อกอันนู้นบรรทุกหลักกันนี่ตากระสุนั่นสิเลยที่บอกปวดใจให้เงินแต่ไม่เสียนะจ๊ะไม่ดูดิสม์ไม่ยามเงินหลักปีโร่แต่ไม่เสียเอาเลยสต็อกเช็คว่าไอ้ยามบันดีขัดที่ลุยเลยดิยามกันนักการเห็นเลยวิดีโออีกเลยสต็อกเช็คนะเงินหลักไม่ได้เงินนะครับมาเนี่ยเงินหลักว่าเสียไปนะอย่าห้องเงินมาเซ็นร่างกันเจ๊งว่าสนใจหายไปเนี่ยไม่ได้เสียงหายตากันดีกว่าอย่าห้องเงินแบบมีไว้สิ่งนะภาษาบ้าสุดยามกาเห็นนะภาษาบ้าไม่ยาวเลยหายไปตาดีกว่าเลยภาษาบ้าดีกว่าแต่สุดเห็นนะภาษาบ้าสุดยาวเลยบอกซีดักก็เห็นนะภาษาบ้ากว่าแจ็คเก็ตเลยสิ่งที่ป้ามันจะวินชิเตอร์กี่แต่เนี่ยบ้างก็ที่ช่วยออฟเฟอร์ลุยพิทักษ์เจออะไรก็แก่เอาดูหนูที่เช่ไอ้ลูกปัจจัยจะมีแต่ลุยพิบันเนี่ยบ้างก็อันนี้เราบุตรที่จะเจอแต่ลุยพิทักษ์เจออะไรก็โอเคที่เช่มันเลยจะเจอแต่ก็อะไรกี่สมดุลหลักปีแม่เลเดอร์แจ็คเก็ตยาวอีกกว่าเลเดอร์แจ็คเก็ตนู่นพี่เราโม่ไพรซ์แก่ไว้กี่สิบเลเดอร์แจ็คเก็ตเลยสิ่งอันนี้เลยที่เช่เป็นสิ่งอันนี้กว่าโอเคดูก็สิ่งที่วิวที่เช่วินชิเตอร์เนี่ยว่าสิ่งที่เช่วินชิเตอร์นอร์เฟสซัมเลยตุปีเอาบุษเลยบ้างก็ไอ้ตุปีเราเรียนกันกี่แม่คนลินันเป็นก็ใส่อุจจาระมาวันนี้ก็ลินันเป็นเลยลูกป้า550ปีก็ตัวนี้ก็แม่600กว่า600ปีก็ด้วยบ่550นั่นเอง600ปีก็ด้วยบ่เลยดูสิ่งที่เช่ที่สมนอร์เฟสกี่เนี่ยว่าสิ่งที่เช่วินชิเตอร์ไทม์เนี่ยบ้างก็วอเตอร์พรูฟนี่ก็สิ่งที่ลาสปีสวยเลยสิ่งที่อาหารมีนั่นต้องวิโรจน์ลูกป้าแก้วเดี๋ยวนี้สิ่งที่ลูกป้าจันนิปันลูกป้าจันนิปันไอ้น่ะหาลิชิงกำจำจันทารัมบันเนี่ยบ้างก็สิ่งจันนิปันปีรู้สิ่งสัตว์ยังใครเราไปอ่านนี่สิ่งที่สิ่งที่ไม่360ลาสิโอเคลูกป้าจะช่วยยังใครบอกว่าแม่เราไปอ่านนี่สิ่งที่ลาสปีสวยลาสปีสวยเดี๋ยวนี้สิ่งที่ดูก็สิ่งที่นะสิ่งที่วินชิเตอร์เนี่ยบ้างก็สิ่งที่น้ำมุขราฟีฟ้าเลยก็สิ่งที่มาช่วยสิ่งที่สิ่งที่มาช่วยล้วนช่วยเลยนี่มันนุ่งเด้อค่อยกันยาวเลยไลนิ่งมาจ้ามยาวไปด้วยดูยาวเลยนี่สิ่งที่แล้วจินเซ่ค่อยกี่ดมไลฟ์เซ็กเลยมาต้องดมยิงบิโรก็มุกจังกันได้ยิงบิโรมาทั้งหมดทั้งคนจะได้แก่ไอเทมจินเซ่สิ่งเลยสิ่งที่ไรซ์เน็ตยาวเช่นมันนุ่งดีกว่าสิ่งลูกปัจจัยนิปันเลยเราอย่างนี้ลูกปัจจัยนิปันได้ค่อยดมพจิกตีดมอาศิลวันท่าโอ้ยวันนี้นะดมค่อยกี่ดมสิอัมสิบปันนี่แม่สิกุมเช่นมันลิตาก็ดีอันนุ่งไงวันนี้กว่าแต่กี่สิ่งเลยสิ่งจะดูท่าไม่ใช่เนี่ยจะแค่ท่ามาดูเนี่ยบุกสิ่งที่เช่ไอ้ฮานะลูกปัจจัยสิ่งก็มันสเตชันไปยุ่งจะรำมันเนี่ยบุกสิ่งที่จะออฟเฟอร์ลูกปัจจัยมาปันเราอย่างนี้ก็สิ่งโอเคลูกปัจจัยมาปันสิบปีเสียมาจูอันนี้เลยดีกว่าสิบปีเสียมเดี๋ยวสิบปีตารางมุกตั้งไงเลยสิ่งเราวิเบียนี่สิ่งเราวิเบียนี่แล้วแม่บรอดลินินเป็นจ้ะค่อยกี่ไซส์แก่ๆนั่นเลยใช่ไซส์36 38พอเลย38พอกว่าไซส์ดม30ได้กี่หัวได้กี่หัวละกว่ามันจะหัวสุดยอดเลย30ได้หัวสุดยอด30ได้หัวสุดยอดกว่าดม XL Double XL พอว่าดมนี่ก็ตัวนี้ก็แม่ดูก็สิ่งไนกี้ไทยจ้ะสิ่งที่ดมออฟเฟอร์ดมเราวิเบียนี่ก็สิ่งเช่นปากแก้วเดียวสิ่งดมสมัยนั้นสิ่งอันนี้เราวิเบียจะสเตรทดมชานี่ก็อันนี้เราวิเบียจะสเตรทดมชากันตัวนี้กว่าสิ่งสุดท้ายก็แต่กี่สิ่งที่สิ่งออฟเฟอร์สิ่งที่มาจ้างตั้งไงเลยไซส์กูจีกี่กว่าสิ่งที่มาจ้างตั้งไงไซส์พิเศษหุ่นก็ตั้งไงเลยสิ่งที่ไอ้ฮันดิสิ่งก็มาจะหุ่นเด็กตารำเดียวสิ่งที่กว่าสิ่งที่พรีเมียมคุณภาพดูเนี่ยว่าถ้าจิกสิ่งลูกปัจจัยจะมาปันตัวเราอย่างนี้สิ่งโอเคจะมาปันเราวิโรแต่กี่สิ่งที่เลยสิ่งที่ไซส์สูงบ้านจิกวินจิเตอร์นี่ก็จะป้าบันนี่ก็จะสิ่งเราวิโรสิ่งสเตรกนี่เราวิโรสิ่งสเตรกนี่ได้กว่าแม่คนจิตใจดีบัจเจกคนที่มักจะพูดไงว่าตาได้กว่าสเตรกนี่ตัวว่าแม่ยาวเลยใช่ได้กว่าจะนะแม่ส่งกันนั่นละอักเกรดตกสมิโร่อาศิดลาสฮุดีเซ่แก่หน่อยสินะฮุดีมีสิ่งไทยจ้ะอาศิเซ่ลูกปัจจัยทุกตัวเราวิเบียนี่ก็สิ600ตัวกว่าเอดิดาสกี่ส่งไม่เอาดีกว่าพิเศษนี่สิ่งก็ตั้งไงเลยพิเศษนี่สิ่งสุดเลยสิ่งที่แม่สิ่งนี้เสร็จแล้วพอลิซิงอามาก็จะนี่เราวิเบียเลยกว่าสิ่งที่ไม่ใช่สิ่งที่ทุเรศงาดิลูกไปยังแค่เงินตัวเองลูกไปยังแค่อามาก็ลิซิงอามาก็จำยังแค่ได้อันนี้เสร็จเราวิเบียเลยแม่กว่าซิงเกิลพิสต์เราดิตาจะรู้กว่าซิงเกิลพิสต์เราดิ600หลักกันเดียวว่าอะไรแม่ลักพี่โร่ไซส์ดุมได้กันนี่ก่อนอดมน้ำปามีว่าไซส์อดมน้ำปามีว่าจีนส์กี่ไซส์นั่นจะก็สกุลลินันเป็นกี่ไซส์ดุมได้กันนี่อายามอดมงั้นนั่นลักพี่งั้นนั่นลักพี่ตากันด้วยกันจานาว่าไซส์ดุมพังกันนี่สลิปเปอร์ดับเบิลตากันสู้นั่นจะก็สกุลยี่สิบได้ดีว่าลิมิเต็ดสต็อกไว้ดีว่าคนแจ็คเก็ตสิ่งให้มาตาเลยก่อนเช่นส่วนดุมสต็อกพยายามอดมนั่งก็ดีให้มาตาเลยอดมล็อบบี้เขาหรออดมแม่ลักพี่โร่คอยคัมบักคอลเลคชั่นส์มวยรางลำค่ายได้เลยบ่กุทบิเกนักกันได้เลยบ่คอยโชว์รูมส์ได้แม่ลักพี่ละก็ผู้เจ๊อยากสังกีออฟเฟอร์ปีดีบริษัทแม่เคลมตัวบิฮอร์อยากสังอามาดีสัจิบุเจ้าเราบอกกี่วันออฟเฟอร์ในปีดีเสียกว่า
ꯑꯗꯣ ꯑꯗꯨꯝ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅ ꯂꯣꯏꯈꯤꯕ ꯃꯇꯝꯗ ꯑꯣꯐꯔꯁꯤ ꯑꯗꯨꯝ ꯂꯣꯏꯒꯗꯣꯏꯅꯤ ꯀꯣ ꯃꯊꯪ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯠ ꯀꯨꯏꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯀꯣ ꯃꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯅ ꯑꯣꯐꯔ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯃꯣꯏꯒꯤꯁꯨ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯑꯣꯐꯔꯁꯤ ꯑꯗꯨꯝ ꯌꯥꯎꯕ ꯏꯟꯀ꯭ꯂꯨꯗ ꯇꯧꯏꯀꯣ ꯑꯗꯨ ꯇꯧꯋꯤꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯠ ꯌꯧꯔꯝꯗꯥꯏꯗ ꯍꯥꯏꯕ ꯇꯥꯔꯦ ꯈꯔ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯎꯅ ꯀꯣ ꯑꯣꯐꯔ ꯄꯤꯔꯛꯈꯤꯒꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯀꯂꯦꯛꯁꯟꯁ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏ ꯀꯣꯊꯕꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕꯅꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏ ꯁꯤꯗ ꯄꯤꯔꯤꯕ ꯑꯣꯐꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯔꯤꯕ ꯑꯥꯔꯇꯤꯀꯜ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯉꯟꯅ ꯂꯥꯛꯄꯤꯔꯒ ꯂꯧꯕꯤꯍꯧꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯐ ꯂꯣꯏꯁꯤꯟꯖꯒꯦ ꯈꯝꯕ ꯀꯂꯦꯛꯁꯟꯁ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯍꯥꯡꯒꯗꯣꯏꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ 10ꯕꯨ ꯑꯗꯨꯝ ꯍꯥꯡꯒꯗꯣꯏꯅꯤꯀꯣ ꯀꯁꯇꯃꯔꯅꯕꯨ ꯂꯩ ꯇꯥꯔꯒꯗꯤ ꯑꯗ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯒꯦ ꯂꯥꯏꯐ ꯊꯦꯡꯛ ꯌꯨ